ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯄ꯭ꯔꯤꯌꯥ ꯍꯩꯁꯅꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯏꯁꯣꯔ ꯃꯥꯒꯤ ꯃꯐꯝꯗ ꯍꯪꯗꯕ ꯅꯠꯇꯦ, ꯍꯪꯂꯤꯕꯅꯤ ꯋꯥꯍꯪ ꯀꯌꯥ ꯀꯌꯥ꯫ ꯀꯔꯤꯒꯤ ꯂꯥꯏꯔꯕꯒꯤ ꯃꯐꯝꯗ ꯑꯁꯨꯛ ꯋꯥꯕ ꯆꯩꯅꯥ ꯄꯤꯔꯤꯕ? ꯀꯔꯤꯒꯤ ꯄꯤꯕꯤꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯖꯩ ꯇꯠꯇꯅ꯫ ꯑꯗꯨꯕꯨ ꯐꯪꯈꯤꯗꯦ ꯄꯥꯎꯈꯨꯝꯗꯤ ꯑꯗꯨꯃꯛ꯫ ꯑꯗꯨꯕꯨ ꯍꯤꯡꯗꯕꯗꯤ ꯌꯥꯗꯕꯅ ꯑꯗꯨꯃꯛ ꯋꯥꯍꯪꯒ ꯂꯣꯏꯅꯗꯨꯅ ꯆꯠꯂꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠ꯫ ꯂꯩꯇꯕ꯭ꯔꯥ? ꯂꯥꯏꯔꯕꯒꯤꯗꯤ ꯂꯥꯏ, ꯑꯁꯨꯝꯅ ꯑꯁꯨꯝ ꯈꯨꯜ ꯑꯃꯗꯅꯤ, ꯂꯥꯏꯔꯕ ꯃꯃꯥ ꯃꯆꯥꯒꯤ ꯈꯥꯡꯄꯣꯛ ꯁꯪꯗꯅꯤ꯫ ꯂꯩꯍꯥꯎꯅ: ꯂꯥꯡꯂꯦꯟ, ꯅꯪꯕꯨ ꯀꯥꯏꯗ ꯂꯩꯒꯦ? ꯏꯃꯥ, ꯑꯩ ꯆꯥꯛ ꯃꯩ ꯊꯥꯒꯠꯀꯦꯅ ꯇꯧꯔꯝꯕꯅꯤ, ꯀꯩꯗꯧꯔꯒꯦ? ꯅꯧꯄꯥꯗꯨꯗꯤ ꯍꯧꯒꯠꯈ꯭ꯔꯕ꯭ꯔꯣ? ꯄꯥꯈꯪ ꯐꯔꯛꯂꯕꯅꯤꯅ ꯃꯁꯤ ꯃꯁꯨ ꯂꯥꯛꯅꯕ ꯉꯝꯃꯣꯏꯗꯧꯔꯤ꯫ ꯍꯧꯒꯠꯇ꯭ꯔꯤꯌꯦ ꯏꯃꯥ, ꯏꯪꯕꯁꯤꯗ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯣꯏꯅ ꯍꯧꯗꯣꯛꯀꯦꯅ ꯇꯧꯕꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯅꯪꯁꯨ ꯆꯥꯛ ꯊꯣꯡꯗꯣꯛꯂꯨꯔꯣ꯫ ꯏꯃꯥꯁꯨ ꯍꯪꯒꯥꯝꯁꯦ ꯃꯄꯨꯜ ꯑꯃꯨꯛꯇ ꯁꯦꯝꯈꯤꯒꯦ, ꯅꯅꯦ ꯃꯦꯝꯆꯥꯗꯣ ꯑꯃꯨꯛ ꯂꯧꯕ ꯂꯥꯛꯑꯅꯤ꯫ ꯏꯃꯥꯒꯤ ꯍꯪꯒꯥꯝꯁꯦ ꯍꯥꯟꯅ ꯁꯦꯝꯗꯣꯛꯑꯁꯤ, ꯁꯤ ꯂꯣꯏꯔꯒ ꯆꯥꯛꯇꯣ ꯊꯣꯡꯉꯒꯦ꯫ ꯍꯩꯃꯥ, ꯌꯥꯔꯦꯅꯦ, ꯏꯃꯥ ꯑꯗꯨꯝ ꯇꯧꯔꯒꯦ꯫ ꯅꯪꯒꯤ ꯆꯥꯛ ꯊꯣꯡꯒꯗꯕꯗꯣ ꯑꯗꯨꯝ ꯊꯣꯡꯉꯨꯔꯣ꯫ ꯌꯥꯔꯦꯁꯦ, ꯆꯥꯛ ꯊꯣꯡꯕꯕꯨ ꯀꯌꯥꯝ ꯀꯨꯏꯗꯣꯔꯤꯒꯦ? ꯑꯗꯨꯒꯤ ꯁꯔꯨꯛ ꯍꯪꯒꯥꯝꯁꯦ ꯁꯠ ꯁꯠ ꯃꯄꯨꯟ ꯁꯦꯝꯗꯣꯛꯑꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯡꯂꯦꯟ ꯍꯪꯒꯥꯝ ꯃꯄꯨꯟ ꯁꯦꯝꯕ ꯍꯧꯈꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯣꯏꯔꯗꯨꯅ ꯂꯥꯡꯂꯦꯟ ꯆꯥꯛ ꯊꯣꯡꯕ ꯑꯃꯨꯛ ꯆꯪꯈꯤ꯫ ꯏꯆꯥꯁꯦ ꯃꯔꯥꯏꯕꯛ ꯊꯤꯕ ꯍꯥꯏꯗꯣ ꯑꯣꯏꯔꯦꯀꯣ꯫ ꯃꯃꯥ ꯑꯩꯅ ꯂꯥꯏꯔꯕꯤ ꯑꯣꯏꯕꯅ ꯏꯆꯥꯁꯤꯡꯁꯦ ꯃꯅꯤꯡ ꯊꯨꯡꯍꯟꯕꯁꯨ ꯉꯝꯗꯦ ꯇꯧꯔꯤꯁꯦ꯫ ꯀꯩꯅꯣ ꯏꯃꯥ, ꯅꯇꯣꯝꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯗꯨꯅ? ꯑꯌꯨꯛꯁꯤꯗ ꯀꯩꯗꯧꯔꯒꯦ? ꯇꯨꯝꯗꯅ ꯆꯨꯔꯣ ꯂꯣꯟꯕ ꯍꯧꯔꯕꯣ? ꯇꯥꯅꯤꯡꯗꯦꯍꯦ, ꯌꯥꯍꯧꯅ ꯃꯔꯣꯜ ꯑꯃ ꯊꯦꯡꯉꯤꯕ꯫ ꯅꯪꯕꯨ ꯉꯟꯅ ꯍꯧꯒꯠꯂꯒ ꯏꯪꯈꯣꯜ ꯁꯝꯕꯜ ꯀꯥꯁꯦ ꯈꯔ ꯈꯔ ꯌꯦꯡꯁꯤꯜꯂꯨꯅꯦ꯫ ꯉꯁꯤꯒ ꯑꯩꯒꯅ ꯍꯣꯠꯅꯕꯁꯤ ꯉꯝꯗꯦ꯫ ꯏꯁ, ꯑꯩꯕꯨ ꯀꯩꯝꯇ ꯇꯧꯗꯕꯒꯤ ꯃꯑꯣꯡꯗ ꯉꯁꯤ ꯈꯛꯇ ꯌꯥꯍꯧ ꯊꯦꯡꯕꯁꯤꯗ ꯄꯪꯉꯥꯡꯗ ꯉꯥꯡꯉꯤ꯫ ꯑꯗꯣ ꯏꯃꯥ, ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯊꯣꯡꯈ꯭ꯔꯕꯣ? ꯉꯁꯤꯁꯦ ꯑꯩ ꯆꯥꯛ ꯆꯥꯅꯕ ꯑꯃ ꯂꯩ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯧꯕ ꯏꯃꯨꯡꯗ ꯃꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯃꯁꯤꯕꯨ ꯀꯧꯔꯤ꯫ ꯏꯆꯦ, ꯏꯆꯦ, ꯍꯣꯏ ꯏꯆꯦ, ꯑꯩꯈꯣꯏꯒꯤ ꯆꯦꯡ ꯁꯨꯈ꯭ꯔꯕꯣ? ꯆꯦꯡ ꯁꯨꯗ꯭ꯔꯤꯕ ꯑꯣꯏꯔꯗꯤ ꯑꯩꯒꯤ ꯆꯥꯛ ꯍꯥꯞꯀꯅꯨ, ꯑꯩꯅ ꯍꯥꯏꯕ ꯀꯥꯎꯔꯦꯕ꯫ ꯀꯩꯒꯤꯅꯣ ꯇꯣꯝꯕ, ꯉꯔꯥꯡꯁꯨ ꯍꯥꯏꯕ ꯅꯠꯇꯦ? ꯏꯆꯦ, ꯁꯥꯎꯅꯣꯕ, ꯑꯩ ꯀꯥꯎꯕꯅꯦꯕ ꯀꯣ, ꯁꯥꯎꯅꯨ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯊꯧꯕꯒꯤ ꯃꯔꯨꯞ ꯃꯉꯥꯜꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯊꯧꯕ, ꯊꯧꯕ ꯍꯥꯏꯕ ꯄꯨꯝꯕ ꯌꯥꯍꯧꯊꯦꯡ, ꯅꯪꯕꯨ ꯀꯥꯏꯗ ꯂꯩꯒꯦ? ꯃꯁꯤ ꯉꯁꯤ ꯈꯨꯝꯗꯦꯅꯦ꯫ ꯊꯧꯕ ꯍꯥꯏꯕ ꯃꯥꯡꯁꯪ ꯃꯥꯟꯕꯧ, ꯅꯇꯨ ꯇꯧꯔꯣ, ꯊꯧꯕ ꯇꯧꯕꯁꯤꯅꯕꯨ ꯑꯃꯨꯛꯇꯣꯏꯕ ꯁꯣꯔꯒ ꯍꯣꯟꯗꯦ ꯋꯥꯅꯤ꯫ ꯊꯧꯕ ꯑꯩ ꯀꯧꯕꯗ ꯁꯣꯔ ꯍꯣꯟꯗꯕꯗꯒꯤ ꯃꯉꯥꯜꯗꯣ ꯁꯤꯔꯦꯒ ꯍꯥꯏꯔꯗꯤ ꯐꯖꯗ꯭ꯔꯦꯍꯦ꯫ ꯌꯥꯔꯦ, ꯉꯁꯤꯗꯒꯤ ꯑꯩ ꯃꯤꯡꯒ ꯀꯧꯕꯤꯔꯅꯨ꯫ ꯍꯦꯔꯥ, ꯅꯪꯒꯤꯗꯨꯗꯤ ꯎꯁꯤꯠꯇꯕ ꯃꯥꯜꯂꯤꯗ꯫ ꯀꯧꯕꯤꯔꯣꯏ ꯀꯩꯅꯣ, ꯁꯨꯛꯀꯧ ꯀꯧꯕꯤꯔꯣꯏ ꯍꯥꯏꯁꯤ, ꯁꯥꯜꯂꯥ꯫ ꯍꯧꯔꯛꯑꯕ ꯅꯣꯏ ꯑꯅꯤꯒꯤ ꯍꯧꯅꯕꯤ ꯍꯨꯏꯍꯧꯗꯣꯡꯗꯣꯡ ꯆꯤꯛꯅꯕꯗꯣ? ꯅꯧꯄꯥ ꯅꯨꯄꯥꯁꯦ ꯁꯛꯇꯥ ꯍꯦꯛ ꯅꯨꯡꯁꯤꯔꯛꯇꯕ, ꯁꯛ ꯌꯥꯝ ꯀꯥꯏ ꯃꯁꯤ꯫ ꯃꯃꯥꯏꯁꯤꯗ ꯍꯦꯛ ꯈꯨꯠꯁꯥ ꯃꯉꯥꯁꯤꯗ ꯈꯨꯝꯖꯤꯜꯂꯛꯄ꯫ ꯑꯁꯤ ꯌꯥꯔꯤꯕ ꯑꯁꯤ, ꯁꯥꯎꯔꯅꯨꯕ ꯍꯣ ꯏꯇꯥꯎ ꯑꯂꯨ ꯀꯥꯕ ꯃꯥꯟꯕꯧ, ꯃꯉꯥꯜ ꯂꯩꯇꯕꯧ꯫ ꯊꯧꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯏ꯫ ꯃꯇꯧ ꯑꯗꯨꯗ ꯃꯉꯥꯜ ꯁꯥꯎꯅꯤꯡꯅ: ꯑꯩꯅ ꯑꯗꯨꯒꯤ ꯋꯥꯍꯩꯗꯣ ꯍꯥꯏꯔꯛꯀꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯕ ꯍꯥ? ꯅꯪꯅ ꯈꯔ ꯀꯨꯆꯨ ꯉꯧꯋꯦ ꯀꯥꯏꯅ ꯎꯁꯤꯠꯇꯕ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯧꯕꯕꯨ ꯉꯛꯁꯝ ꯆꯞꯂꯝꯃꯤ꯫ ꯍꯩ, ꯍꯨꯏ ꯑꯉꯥꯎ ꯃꯥꯟꯕ, ꯅꯪꯕꯨ ꯇꯥꯛꯑꯣ ꯍꯥꯏꯕꯅꯤ꯫ ꯀꯩꯒꯨꯝꯕ ꯑꯩ ꯂꯩꯇ꯭ꯔꯕꯗꯤ ꯅꯪꯉꯣꯟꯗ ꯑꯂꯨ ꯀꯥꯕ ꯃꯥꯟꯕ ꯍꯥꯏꯕꯤꯅꯕ ꯂꯩꯖꯔꯣꯏꯗ ꯅꯪ ꯂꯩꯔꯣꯏꯗ꯫ ꯍꯩ, ꯍꯥꯏꯌꯦꯕ ꯑꯃꯨꯛꯀꯁꯨ ꯍꯥꯏꯌꯦꯕ꯫ ꯑꯩꯅ ꯁꯥꯎꯅꯤꯡꯕ ꯋꯥꯍꯩꯁꯦ ꯍꯥꯏꯔꯛꯀꯅꯨ ꯍꯥꯏꯕꯅꯤ, ꯌꯥꯗꯦꯕ ꯅꯪ꯫ ꯐꯥꯒꯤ ꯇꯧꯕꯅꯤ, ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯂꯩꯇꯦ, ꯅꯨꯡꯁꯤꯗꯨꯅ ꯐꯥꯒꯤ ꯇꯧꯕꯅꯤ꯫ ꯑꯩꯁꯨ ꯅꯨꯡꯁꯤꯗꯅ ꯉꯛꯊꯤ ꯆꯠꯄꯤꯕꯅꯤ꯫ ꯑꯉꯥꯎꯕ ꯑꯅꯤꯁꯤꯗꯤ, ꯅꯨꯄꯥ ꯑꯅꯤꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯨꯡꯁꯤꯅꯅ ꯀꯥꯏꯅꯗꯅ ꯑꯗꯨꯃꯛ ꯂꯩꯌꯨꯀꯣ꯫ ꯂꯩꯇ꯭ꯔꯗꯤ ꯀꯩꯅꯣ ꯏꯆꯦ, ꯁꯨꯛꯀꯥꯏ ꯀꯥꯏꯅꯔꯣꯏ꯫ ꯏꯆꯦ, ꯅꯪꯁꯨ ꯑꯩꯒ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯏꯆꯦꯃꯛꯅꯤ ꯍꯥꯏꯅ ꯈꯜꯂꯤ, ꯑꯗꯨꯅ ꯏꯆꯦꯅꯁꯨ ꯑꯩꯕꯨ ꯄꯣꯛꯃꯤꯟꯅꯕ ꯅꯧꯄꯥꯃꯛꯅꯤ ꯍꯥꯏꯅ ꯈꯟꯕꯤꯌꯨꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯉꯥꯜꯗꯨ ꯁꯨꯠꯁꯨꯠꯀ ꯇꯧꯔꯛꯏ꯫ ꯃꯇꯧ ꯑꯗꯨ ꯂꯥꯡꯂꯦꯟꯅ: ꯏꯄ꯭ꯋꯥ ꯑꯅꯤꯃꯛ ꯑꯩꯒꯤ ꯃꯤꯠꯇꯗꯤ ꯆꯞ ꯃꯥꯟꯅꯩ, ꯑꯃꯁꯨ ꯍꯦꯟꯗꯦ ꯑꯃꯅꯁꯨ ꯇꯥꯕ ꯅꯠꯇꯦ꯫ ꯑꯉꯥꯎꯕꯁꯤꯗꯤ ꯑꯁꯤꯒꯤꯕꯨ ꯀꯞꯇꯅꯒ ꯇꯧꯏ꯫ ꯀꯞꯁꯟꯅꯩꯅꯦ, ꯍꯩꯈ꯭ꯔꯕ ꯀꯞꯄꯒꯤ ꯃꯇꯥꯡꯗꯗꯤ ꯃꯄꯤꯒꯁꯦ ꯍꯦꯛꯇ ꯇꯥꯔꯦ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯂꯥꯎ ꯆꯠꯂꯁꯤ, ꯆꯥꯛ ꯊꯦꯡꯈ꯭ꯔꯅꯤ꯫ ꯉꯁꯥꯏ ꯃꯈꯩ ꯏꯃꯨꯡꯗ ꯂꯥꯡꯈꯣꯠ ꯇꯧꯅꯈꯤꯕꯗꯨꯗ ꯂꯩꯍꯥꯎ ꯄꯥꯈꯠꯅ ꯏꯃꯨꯡꯗ ꯆꯪꯂꯛꯇꯨꯅ: ꯍꯩ, ꯀꯅꯥ ꯀꯩꯗꯧꯅꯔꯦ? ꯑꯗꯨꯛ ꯌꯥꯝꯅ ꯂꯥꯎꯅꯈ꯭ꯔꯤꯕꯗꯣ ꯀꯅꯥꯒ ꯈꯠꯅꯔꯤꯕꯅꯣ? ꯏꯃꯥ, ꯈꯠꯅꯕ ꯅꯠꯇꯤꯌꯦ, ꯅꯆꯥꯅꯨꯄꯥꯁꯤꯅ ꯑꯩꯒꯤ ꯑꯁꯥꯎꯕꯤ ꯑꯂꯨ ꯑꯀꯥꯕꯗꯣ ꯄꯜꯂꯒ ꯂꯛꯅꯔꯤꯕ꯫ ꯊꯤꯗ, ꯑꯉꯥꯎꯕꯁꯤꯗꯤ, ꯑꯩꯗꯤ ꯀꯔꯤ ꯇꯧꯔꯕꯅꯣ ꯄꯥꯈꯠꯂꯨꯔꯦ꯫
Isa mga lakibasu imadi uhudre. Hingol saglubada noibu saksanani idubu kadaidanu hausinaganu ko noi. Ima itaw thumoidan hausinarida ekhoi kyan yam taba kangbuni. Phare phare pangthing thing nasu halakanu ko tomba. Asi haiduna lehau masabu manam nambiri. Asumna nungthilgi matamni khulgi lampakta langlen amati thoiba unari. Ai naidi nongdasu haina khi matamda chap chana la haibani. Adudi nati haina khi matamdagi sum thingthla lai. Aisu laroi do mandana hangi tawni. As talli ta thoiba nangse isau yam langi tupana tadong. Nupadi sauba yadi kaina kanan haigi. Nupa su sauba hi kai. Yam nukningi ta thoiba nupi dongna phet pha yam tawanu paksadi. Aisu yadadana tawbani. Aini hina ngana lakningini. Yari khagi. Ainu baharadi nangde do ngakani. Ta thoiba lairabai khoi ge wabadi awat apa leitaba noina kisu khangloi. Aduna aina phanyam hairasu aige waba ta thoibana khangbiroi. Haiba yarisi. Ai kaisu paide ko. Aidi nusidana nangonda oina zabani. Ado karam kanda nangai khoi da lakya ai. Watlida adugumbi wakhal ga khanba leitri. Adugi sumathakta ta thoibu hoigi ima pabanasu aibu mamu kaisu oiningloi haiba ai khangi. Aduna ngalingayda ta thoibu hoigi ima pabana pamsaba mama oina thianbiyo. Kainu lang nang ngasi hairi mayam tu. Ai ge paba nungsibadi nang ima pabagi nungsibadu nati. Punsi supagi nangse ai gi oirage khana lepkraba khongpamni. Nang aibu thajadabra. Thajai ai ta thoibu thajai. Adubu lairaba mapukta pokpi aidi ta thoibagi awat apa leitraba imung aduda chanapam khangdabi moigani haibani. As langle yam takningde. Ima pabasu machaina purakpa apambagi mayokta kisu leiri. Nang aibu yam thajadabra. As yarisi ta thoiba toplasi matangna matamna adubu pujarasani adu hannaba tawrasira. Langle nang aibudi thajau. Ai nangbu tasing nungsi adubu ai ima pababusu nungsi. Makhoi leiramdrabadi ngasi aina nangi namang leplibase leplamai. Hayewai aigi ima pababu nangbu pokpa ima pabani haina seba ningthina tawbiyu ko. Phare hanabu tawrasi matam sisu thingzilai. Thoiba awat apa leitraba sakhi amadi khombagi naito poksaba masani. Somdana thoiba langlen unaruraga halakpada mamana. Hai kadai da satluribanu nangbo? Ima asoi phok salubani. Hai ima na pamloidaba thabak tawge khanganu koi magi bunga. As ima ai kaisu tawde haibani. Phare phare adudi isa ngai hak potharu. Somdana thauba amadi mangal awang khula duda laklammi. Us ai sasilaga satpasiso adi wakrada. Pukasi pokhai hido mali. Awoi nabuknina puklau bi hek maladana. Is nang diam phajare. Yenbi bukang mi mali. E kaino yenbi bukang bi haisina. Kamai tawge. Kai ka khangde kai noisu hangakano adu baw khangdam. Nangna aingonde ti sidokpa yab ha adu baw khangjadaba nangna. Nasutnina amang sang hek maladana. Yar na khet asangbudo ka thorakanu yar. Waga ngangano ba. Leito nangi nuzado. Horisa na urusa. Nasakado yeningde nupi nangamgado sakta tai. As mana na ngai hallena amuk sikak to ni tawrisi. Tanbu talleda. Nupi lai hori ama he khangnarudana thauba ai thauna hale aisini. Asi haiduna thaubado lembina phamduna leiribaduda sangsinduna. Kayam kuire lembi. Mikap amabu tumure daidi. Tumamire leidagai sida tumiba. Ta thauba nangyam haurakanu ko tama haidu kin thinjilakani na. E kainu ni nangna kinna thiladi aidi sakjak sangoidu kainu. Sangasu aibudi aduni hena magul hengadoini da natro. Adudagi aise atopa nupidaga pamkidoini. Adudagi nang upai leimanadana hikap tingkap ka tawrakadoini ba ingonda. Kompak man manangbu aina kaidobagi hikap tingkap tawduna phajani haige nangdi tu. Asi haiduna lembi thawbada mitsi khasinduna. Sisi sinadok yari. Hoima thamoi sin thungna pali ayoma. Asi haiduna nabi marak aduda makhutto thabakta paiduna wanthabaga sai. Matawaduda lapna kumai yengliba mangalna. Karino sina nupi manakte changkibaga tharo olisina. Ngawra zalo sipa. Somdana kaino ta thoba yam yingde ko minuraga kainom khanba tar. Tan sadradi aina phubagi mongda khalamdoi si haugal.
ꯌꯥꯝ ꯍꯦꯟꯖꯤꯜꯂꯛꯀꯅꯨꯀꯣ ꯄꯛꯇꯦ ꯌꯦꯡꯅꯤꯡꯗꯦ ꯀꯩ ꯐꯩ ꯑꯩꯁꯦ ꯌꯥꯝ ꯌꯦꯡꯅꯤꯡꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯌꯥꯝ ꯄꯛꯇ꯭ꯔꯕ ꯅꯠꯇ꯭ꯔꯕ ꯐꯔꯦ ꯌꯦꯡꯍꯧꯔꯣꯀꯣ ꯅꯪꯅ ꯌꯦꯡꯅꯤꯡꯕꯗꯣ ꯌꯦꯡꯍꯧꯔꯣ ꯑꯩꯅ ꯌꯦꯠꯂꯕ ꯅꯠꯇ꯭ꯔꯣ ꯐꯔꯦ ꯅꯈꯣꯏ ꯏꯃꯨꯡꯅ ꯄꯥꯝꯖꯕ ꯅꯨꯄꯥꯗꯣ ꯄꯦꯟꯅ ꯌꯦꯡꯍꯧ ꯑꯩꯗꯤ ꯂꯥꯏꯔꯕꯅꯤꯅ ꯅꯈꯣꯏ ꯏꯃꯨꯡꯅ ꯄꯥꯝꯗꯦ ꯑꯗꯨꯅ ꯌꯦꯡꯅꯤꯡꯗꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯀꯩꯅꯣ ꯑꯩꯅ ꯁꯥꯎꯔꯗ꯭ꯔꯥ ꯍꯥꯏꯔꯒ ꯃꯥꯅ ꯀꯣꯏꯅ ꯑꯣꯟꯁꯤꯜꯂꯒ ꯁꯥꯎꯖꯤꯜꯂꯛꯑꯦ ꯍꯩꯈ꯭ꯔꯦ ꯅꯈꯣꯏ ꯅꯨꯄꯥꯒꯤ ꯈꯗ꯭ꯔꯛꯁꯦ ꯑꯩꯅ ꯀꯔꯝ ꯀꯥꯟꯗ ꯑꯇꯣꯞꯄ ꯅꯨꯄꯥ ꯌꯦꯡꯒꯦ ꯏꯃꯨꯡꯒꯤ ꯃꯤꯒꯤ ꯑꯄꯥꯝꯕ ꯅꯨꯄꯥ ꯌꯦꯡꯒꯦꯒ ꯍꯥꯏꯈ꯭ꯔꯒꯦꯕ ꯑꯩꯅ ꯇꯥ ꯊꯧꯕꯒꯤꯗꯃꯛ ꯂꯦꯞꯄꯤꯁꯦ ꯇꯥ ꯊꯧꯕꯅ ꯀꯩꯝꯇ ꯎꯗꯕ ꯅꯠꯇ꯭ꯔꯣ ꯐꯩ ꯌꯥꯔꯁꯤ ꯐꯥꯒꯤ ꯇꯧꯕꯅꯤ ꯁꯥꯎꯔꯅꯨ ꯑꯩ ꯂꯥꯟꯖꯔꯦ ꯌꯥꯝ ꯊꯥꯖꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯐꯔꯦ ꯂꯩꯍꯧ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤ ꯆꯠꯈꯤ ꯑꯥꯏ ꯃꯁꯤ ꯅꯨꯄꯤꯁꯤ ꯌꯦꯡꯉꯨꯅꯦ ꯂꯦꯝꯕꯤ ꯍꯥꯏꯕꯤ ꯁꯥꯎꯔꯥ ꯑꯥꯏ ꯇꯥꯁꯤꯟꯅꯗꯕꯤ ꯆꯠꯈ꯭ꯔꯦ ꯀꯩ ꯑꯃꯨꯛ ꯍꯥꯏꯕꯤꯔꯨꯔꯦ ꯅꯪꯅ ꯅꯕꯥꯅꯤꯁꯦ ꯄꯨꯔꯥ ꯅꯣꯏꯁꯦꯅ ꯏꯕꯥꯅꯤꯗ ꯍꯥꯏꯕ ꯍꯨꯏ ꯍꯧꯗꯣꯡꯒꯅꯤ ꯑꯗꯣ ꯆꯥꯄꯦꯛ ꯃꯥꯟꯅꯩ ꯎꯅꯔꯤ ꯈꯨꯗꯤꯡꯁꯨ ꯑꯗꯨꯝ ꯍꯦꯛ ꯆꯤꯛꯅꯤ ꯁꯤ ꯄꯨꯝꯕ ꯅꯪꯅ ꯁꯥꯎꯍꯟꯕ ꯑꯣꯏꯔꯝꯅꯤꯅꯦ ꯌꯥꯔꯦ ꯍꯩꯄꯥ ꯁꯥꯔꯅꯨ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯏꯅ ꯏ ꯀꯥꯕꯅꯦ ꯅꯉꯣꯟꯗ ꯂꯣꯏ ꯇꯥꯏꯅꯔꯛꯀꯅꯤ ꯏꯁ ꯅꯣꯛꯆꯅꯤꯡꯗ꯭ꯔꯥ ꯃꯥꯅ ꯃꯊꯧ ꯂꯩꯇꯈꯩ ꯃꯇꯨ ꯈꯠꯅꯔꯒ ꯑꯩꯉꯣꯟꯗꯒ ꯇꯥꯏꯅꯔꯤ ꯅꯣꯛꯇꯨꯝ ꯅꯣꯛꯁꯤꯟꯈꯤ ꯍꯥꯌꯣ ꯅꯪ ꯉꯁꯤ ꯅꯃꯥꯏ ꯀꯥꯏꯅꯤ ꯁꯣꯝꯗꯅ ꯁꯥꯈꯤ ꯆꯥꯛ ꯊꯣꯡꯅ ꯃꯄꯨꯔꯣꯏꯕꯗ ꯋꯥꯔꯤ ꯁꯥꯔꯝꯃꯤ ꯑꯩꯈꯣꯏ ꯃꯄꯥ ꯅꯆꯥꯅꯨꯄꯥꯁꯦ ꯅꯨꯄꯤ ꯊꯤꯕꯒꯤ ꯃꯇꯝꯁꯨ ꯆꯞ ꯆꯥꯔꯦ ꯑꯗꯨꯅ ꯅꯨꯄꯤ ꯊꯤꯅꯕ ꯇꯧꯔꯁꯤꯗꯅ ꯃꯁꯤꯗ ꯃꯈꯣꯏ ꯃꯄꯥꯅ ꯀꯔꯤ ꯈꯜꯂꯤꯕꯅꯣ ꯈꯜꯂꯤꯕꯅꯤ ꯃꯃꯥ ꯑꯩꯁꯨ ꯏꯃꯧꯅ ꯊꯣꯡꯕ ꯆꯥꯛ ꯏꯟꯁꯥꯡꯒꯗꯣ ꯆꯥꯅꯤꯡꯂꯤꯕꯅꯤꯅꯦ ꯊꯥ ꯁꯥꯎꯕꯒꯤ ꯃꯆꯥ ꯅꯤꯡꯉꯣꯜꯗꯣ ꯃꯥꯡꯒꯣꯜ ꯍꯦꯛꯇ ꯀꯥꯔꯨꯁꯤꯔ ꯃꯄꯥ ꯉꯥꯏꯈꯣꯗ ꯃꯃꯥ ꯅꯆꯥꯒꯤ ꯑꯄꯥꯝ ꯄꯥꯝꯕꯗꯁꯨ ꯍꯪꯈꯤꯁꯦ ꯀꯔꯤ ꯈꯜꯂꯤꯕ ꯍꯥꯏꯕꯗꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯃꯔꯨꯞ ꯆꯥꯎꯕꯒꯤ ꯃꯆꯥꯗꯣ ꯏꯃꯧ ꯑꯣꯏꯕ ꯌꯥꯔꯦ ꯊꯥꯏꯅꯗꯒꯤ ꯍꯧꯅ ꯏꯆꯥ ꯊꯥꯖꯁꯤ ꯍꯥꯏꯗꯅ ꯍꯥꯏꯅꯈꯤꯕꯅꯤ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯏꯆꯥꯒꯤ ꯋꯥꯁꯨ ꯑꯃꯨꯛꯇ ꯇꯥꯊꯣꯛꯈꯤꯁꯤ ꯐꯔꯦ ꯑꯗꯨꯗꯤ ꯃꯇꯥꯡ ꯆꯥꯕꯗ ꯑꯩꯈꯣꯏ ꯊꯣꯏꯕꯗ ꯋꯥꯁꯦ ꯍꯧꯗꯣꯛꯅꯕ ꯇꯧꯔꯒꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯣꯏꯕ ꯃꯔꯨꯞ ꯑꯃ ꯎꯅꯔꯨꯅꯤ ꯍꯥꯏꯗꯅ ꯊꯣꯛꯂꯛꯄ ꯃꯇꯥꯡꯅꯤ ꯍꯩ ꯊꯣꯏꯕ ꯑꯌꯨꯛꯁꯤꯗ ꯀꯗꯥꯏꯗ ꯆꯠꯀꯦ ꯍꯥꯏꯔꯤꯕꯅꯣ ꯏꯃꯥ ꯑꯩ ꯏꯇꯥꯎ ꯊꯦꯝꯕꯨꯡ ꯍꯣꯏꯗ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ ꯃꯥꯒꯤ ꯊꯕꯛ ꯑꯝꯇ ꯆꯠꯃꯤꯟꯅꯔꯨꯁꯦꯅ ꯍꯥꯏꯔꯛꯄ ꯉꯥꯏꯈꯣ ꯏꯃꯥ ꯉꯁꯤꯗꯤ ꯏꯆꯥꯗꯣ ꯋꯥ ꯑꯃ ꯊꯧꯗꯣꯛꯀꯦ ꯅꯪ ꯌꯥꯗꯕꯁꯨ ꯌꯥꯔꯣꯏ ꯀꯩ ꯋꯥꯅꯣ ꯏꯃꯥ ꯅꯆꯥꯗ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ ꯁꯨꯝ ꯂꯧꯕꯅꯤ ꯅꯪꯁꯨ ꯌꯨꯝ ꯀꯩ ꯄꯥꯟꯕꯒꯤ ꯃꯇꯥꯡ ꯆꯞ ꯆꯥꯔꯦ ꯑꯗꯨꯅ ꯅꯈꯣꯏ ꯄꯥꯕꯒꯤ ꯃꯔꯨꯞ ꯂꯨꯅ ꯇꯤꯟꯅꯔꯛꯄ ꯑꯃ ꯂꯩꯌꯦ ꯊꯥꯏꯅ ꯏꯆꯥ ꯄꯤꯅꯁꯤ ꯍꯥꯏꯅꯈꯤꯕ ꯑꯗꯨꯗꯣ ꯅꯪ ꯄꯥꯕꯒ ꯑꯩꯒꯅ ꯏꯃꯧ ꯑꯣꯏꯅꯕ ꯃꯥꯡꯒꯣꯜ ꯀꯥꯔꯨꯅꯕ ꯇꯧꯔꯁꯤ ꯍꯥꯏꯗꯅ ꯈꯟꯅꯔꯦ ꯃꯗꯨꯗ ꯏꯆꯥꯅ ꯀꯔꯤ ꯈꯜꯂꯤꯕ ꯏꯆꯥꯅꯗꯤ ꯀꯩꯗꯧꯅꯨꯡꯗ ꯑꯩ ꯑꯃꯗꯤ ꯅꯪ ꯄꯥꯕꯒꯤ ꯑꯄꯥꯝꯕꯒꯤ ꯃꯥꯌꯣꯛꯇ ꯂꯩꯒꯅꯤ ꯍꯥꯏꯕꯗꯤ ꯊꯥꯖꯗꯦ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯏꯆꯥꯗ ꯑꯃꯨꯛꯇꯪꯗꯤ ꯋꯥꯐꯝ ꯑꯁꯤ ꯍꯧꯗꯣꯛꯂꯝꯒꯦ ꯍꯥꯏꯗꯅ ꯇꯧꯕꯅꯤ ꯏꯃꯥ ꯋꯥꯐꯝ ꯑꯁꯤꯒꯤ ꯑꯣꯏꯔꯕꯗꯤ ꯅꯆꯥꯕꯨ ꯋꯥꯔꯧꯕꯤꯒꯅꯨ ꯅꯆꯥ ꯀꯅꯥꯒꯨꯝꯕꯤ ꯑꯃꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯨꯔꯤ ꯃꯥꯕꯨ ꯑꯩꯒꯤ ꯈꯣꯡꯂꯣꯏ ꯑꯣꯏꯒꯦ ꯍꯥꯏꯅ ꯈꯟꯖꯔꯨꯔꯤ ꯍꯥꯏ ꯌꯨꯝꯁꯤꯗ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯤ ꯅꯨꯄꯤꯗꯤ ꯄꯨꯁꯤꯜꯂꯛꯄ ꯈꯛ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ ꯏꯃꯥ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯍꯩ ꯉꯥꯏꯈꯣꯅꯦ ꯋꯥꯁꯤ ꯃꯃꯨꯠ ꯇꯥꯅ ꯈꯟꯅꯈꯤꯁꯤꯅꯦ ꯊꯣꯏꯕ ꯃꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯗ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ ꯊꯣꯏꯕ ꯃꯃꯥ ꯃꯄꯥ ꯑꯅꯤꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯄ ꯃꯆꯥꯅꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯕꯨꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯔꯝꯃꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯃꯥ ꯑꯃꯗꯤ ꯃꯄꯥ ꯑꯅꯤꯒꯤ ꯑꯄꯥꯝꯕꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯄꯁꯨ ꯉꯝꯂꯝꯗꯦ ꯑꯗꯨꯕꯨ ꯊꯃꯣꯏꯒꯤ ꯅꯨꯡꯁꯤꯕꯤ ꯃꯥꯕꯨꯁꯨ ꯃꯤꯔꯥꯏꯕ ꯉꯝꯂꯝꯗꯦ ꯑꯁꯨꯝꯅ ꯊꯣꯏꯕ ꯃꯇꯥꯎ ꯊꯦꯝꯕꯨꯡ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯊꯣꯏꯕꯅ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯟꯅꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯊꯦꯝꯕꯨꯡꯅ ꯀꯩꯗꯧꯔꯤ ꯇꯥꯎ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯟꯅꯔꯤꯗꯨꯅ ꯀꯩꯁꯨ ꯇꯧꯗꯦꯗ ꯑꯩꯉꯣꯟꯗꯗꯤ ꯋꯥ ꯂꯣꯠꯀꯅꯨꯗꯦ ꯇꯥꯎ ꯅꯪꯁꯦ ꯉꯁꯤ ꯉꯔꯥꯡ ꯈꯛꯇ ꯂꯣꯏꯅꯔꯛꯄꯁꯨ ꯅꯠꯇꯦ ꯏꯃꯥꯒ ꯄꯥꯕꯒ ꯑꯩ ꯂꯨꯍꯣꯡꯕꯒꯤ ꯈꯟꯅꯕ ꯃꯥꯜꯂꯤ ꯉꯁꯤꯗꯣ ꯑꯩꯅ ꯁꯤꯗ ꯂꯥꯛꯑꯝꯗꯥꯏꯗ ꯏꯃꯥꯅ ꯃꯗꯨꯒꯤ ꯋꯥ ꯍꯧꯗꯣꯔꯛꯏ ꯄꯥꯕꯒꯤ ꯃꯔꯨꯞ ꯑꯃꯒꯤ ꯃꯆꯥ ꯑꯣꯏꯔ ꯃꯥꯜꯂꯤ ꯑꯗꯨꯗ ꯑꯩꯅ ꯏꯃꯥꯗ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯅꯨꯡꯁꯤꯔꯨꯔꯦ ꯃꯐꯝꯗꯣ ꯌꯥꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯏꯃꯥꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯤ ꯅꯨꯄꯤ ꯄꯨꯁꯤꯜꯂꯛꯄ ꯌꯥꯔꯣꯏꯅ ꯍꯥꯏꯍꯧꯏ ꯑꯩ ꯂꯥꯡꯂꯦꯟ ꯅꯠꯇꯕ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯇ ꯌꯦꯡꯒꯦ ꯈꯟꯗꯦ ꯏꯇꯥꯎ ꯑꯗꯨꯒ ꯏꯃꯥ ꯄꯥꯕꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕꯁꯨ ꯄꯥꯝꯗꯦ ꯀꯝꯗꯧꯒꯗꯣꯔꯤꯕꯅꯣ ꯈꯪꯗꯦ ꯏꯇꯥꯎ ꯑꯩꯅ ꯂꯥꯡꯂꯦꯟꯕꯨ ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯣꯏꯅ ꯄꯨꯁꯤꯜꯂꯒꯅ ꯏꯃꯥ ꯄꯥꯕꯅ ꯂꯥꯡꯂꯦꯟꯕꯨ ꯀꯔꯝꯕ ꯃꯑꯣꯡꯗ ꯂꯣꯏꯅꯕꯤꯕ ꯍꯥꯏꯕ ꯇꯝꯕ ꯉꯝꯗꯦ ꯍꯦꯔꯩ ꯏꯇꯥꯎ ꯑꯗꯨꯒꯤꯕꯨ ꯏꯃꯥ ꯄꯥꯕꯁꯨ ꯂꯥꯡꯂꯦꯟꯒꯤ ꯏꯪ ꯇꯞꯄ ꯊꯧꯒꯜꯂꯣꯟꯁꯤꯡꯁꯤꯗ ꯑꯗꯨꯝ ꯀꯣꯟꯅ ꯅꯨꯡꯁꯤꯔꯗꯧ ꯄꯣꯠꯅꯤ ꯑꯗꯨꯒꯤ ꯁꯔꯨꯛ ꯅꯣꯏ ꯏꯃꯥ ꯄꯥꯕꯅ ꯑꯁꯣꯝꯒꯤ ꯅꯨꯄꯤꯗꯣ ꯍꯥꯏꯅꯕ ꯆꯠꯈ꯭ꯔꯤꯀꯥꯟꯗ ꯂꯥꯡꯂꯦꯟꯁꯦ ꯄꯨꯁꯤꯟꯅꯕ ꯍꯣꯠꯅꯁꯦ ꯀꯩꯒꯨꯝꯕ ꯏꯃꯥ ꯄꯥꯕꯅ ꯂꯥꯡꯂꯦꯟꯕꯨ ꯃꯤꯅꯨꯡꯁꯤ ꯑꯃꯠꯇ ꯎꯠꯂꯛꯇ꯭ꯔꯕꯗꯤ ꯀꯝꯗꯧꯕ ꯍꯦꯔꯥ ꯅꯨꯄꯥ ꯃꯥꯟꯗꯕ ꯍꯨꯏ ꯍꯧꯗꯣꯡ ꯐꯥꯎꯕ ꯂꯩꯃꯤꯟꯅꯔꯕꯗꯤ ꯅꯨꯡꯁꯤꯅꯩ ꯍꯥꯏꯔꯤꯗꯨꯅꯤ ꯂꯩꯕꯨ ꯂꯩꯃꯤꯟꯅꯔꯕꯗꯤ ꯁꯣꯏꯗꯅ ꯅꯨꯡꯁꯤꯔꯛꯀꯅꯤ ꯑꯗꯨꯒꯤ ꯋꯥꯕꯨ ꯑꯗꯨꯒꯤ ꯁꯔꯨꯛ ꯅꯪꯁꯨ ꯅꯨꯄꯥ ꯊꯣꯛ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗ ꯊꯣꯏꯕꯅ ꯂꯥꯡꯂꯦꯟꯕꯨ ꯊꯦꯝꯗꯨꯅ ꯆꯦꯜꯂꯛꯂꯝꯃꯤ
ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯊꯦꯝꯕꯨꯡ ꯊꯣꯏꯕ ꯍꯣꯏꯗ ꯄꯥꯎ ꯍꯥꯏꯕ ꯂꯥꯛꯂꯝꯃꯤ꯫ ꯏꯃꯥ, ꯑꯣ ꯏꯃꯥ, ꯍꯥꯏ ꯀꯅꯥꯅꯣ ꯅꯨꯃꯤꯗꯥꯡꯁꯤꯗ ꯄꯦꯄꯥ ꯄꯦꯄꯥ ꯀꯧꯔꯤꯁꯤꯅ? ꯑꯦ ꯀꯩꯅꯣ ꯊꯦꯝꯕꯨꯡ ꯅꯪꯅ ꯅꯨꯃꯤꯗꯥꯡꯁꯤꯗ ꯏꯃꯨ ꯃꯨꯕ ꯃꯈꯩ ꯂꯩꯔꯝꯃꯤꯗꯨꯅ? ꯏꯕꯨꯡꯉꯣ ꯀꯤꯅꯦ ꯑꯃ ꯃꯊꯦꯡꯁꯤꯗ ꯅꯁꯛꯇꯨꯒ ꯂꯥꯏꯃꯨꯒ ꯃꯥꯜꯂꯤꯅꯦ꯫ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦ ꯂꯥꯏ ꯍꯅꯨꯕꯤ ꯅꯪꯀꯣ ꯅꯪ ꯃꯔꯨꯞꯀꯤ ꯏꯃꯥ ꯑꯣꯏꯔꯝꯕꯒꯤ ꯂꯩꯔꯝꯅꯤꯀꯣ ꯅꯪ꯫ ꯑꯩ ꯀꯩꯅꯣ ꯅꯪꯅ ꯃꯔꯨꯝ ꯃꯔꯨꯝ ꯁꯣꯜꯂꯤꯕꯗꯨꯅ? ꯅꯣꯏ ꯃꯔꯨꯞꯇꯤ ꯉꯁꯥꯏ ꯑꯌꯨꯛ ꯅꯣꯏꯗ ꯆꯠꯀꯅꯤꯗ ꯆꯠꯈꯤꯕꯗꯒꯤ ꯍꯜꯂꯛꯇ꯭ꯔꯤꯅꯦ꯫ ꯃꯃꯥ, ꯀꯅꯥꯅꯣ ꯅꯨꯃꯤꯗꯥꯡꯁꯤꯗ ꯅꯪꯅ ꯄꯦ ꯄꯦ ꯉꯥꯡꯗꯨꯅ ꯂꯩꯔꯤꯕꯗꯨꯕꯣ? ꯀꯅꯥ ꯑꯣꯏꯔꯝꯂꯒꯦ? ꯍꯩꯃꯥ ꯊꯦꯝꯕꯨꯡ, ꯀꯔꯤꯅꯣ ꯅꯪꯅ ꯐꯔꯛ ꯏꯇꯥ ꯇꯥꯅ ꯂꯥꯛꯏꯁꯤꯅ? ꯀꯔꯤ ꯂꯩꯔꯦ? ꯅꯇꯥꯎꯗꯤ ꯉꯁꯥꯏ ꯊꯣꯛꯈꯤꯕꯗꯒꯤ ꯍꯜꯂꯛꯇ꯭ꯔꯤꯅꯦ꯫ ꯍꯜꯂꯛꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯁꯨ ꯅꯈꯣꯏꯗ ꯍꯪꯕ ꯂꯥꯛꯀꯦ ꯍꯥꯏꯗꯅ ꯈꯜꯂꯝꯂꯤꯕꯅꯤ꯫ ꯐꯔꯦ ꯅꯪ ꯂꯥꯛꯑꯗꯤ ꯑꯗꯣ ꯅꯇꯥꯎꯗꯤ ꯀꯗꯥꯏ ꯂꯩꯍꯧꯕ? ꯍꯩ ꯊꯦꯝꯕꯨꯡ ꯍꯥꯏꯕ ꯂꯩꯃꯨ ꯃꯥꯟꯕ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯇꯨꯃꯤ ꯂꯩꯔꯤꯕꯗꯣ? ꯍꯥ ꯈꯨꯝꯃꯨꯅꯦ ꯁꯠ ꯁꯠ꯫ ꯏꯔꯥ ꯑꯩꯁꯨ ꯈꯪꯗꯦ ꯐꯠꯇꯦꯁꯨ ꯈꯪꯗꯦ ꯑꯩꯕꯨ ꯂꯩꯃꯨ ꯃꯥꯜꯂꯤ ꯀꯩꯅꯣ? ꯑꯣ ꯅꯆꯥꯅꯨꯄꯥꯗꯣ ꯅꯨꯄꯤ ꯆꯦꯜꯂꯤ ꯁꯤ ꯍꯥꯏꯒꯦ ꯇꯧꯕꯅꯤ꯫ ꯑꯩꯈꯣꯏꯗ ꯂꯩꯍꯧꯏ꯫ ꯐꯔꯦ ꯑꯩ ꯑꯃꯨꯛ ꯆꯠꯆꯔꯒꯦ꯫ ꯂꯩꯃꯨ ꯃꯥꯜꯂꯁꯨ ꯑꯩꯁꯨ ꯃꯤꯅꯤꯅ ꯂꯥꯏꯗꯨ ꯀꯤꯖꯩꯌꯦ, ꯑꯗꯨꯅ ꯆꯠꯆꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯦꯝꯕꯨꯡ ꯆꯠꯈꯤ꯫ ꯁꯥꯈꯤ ꯃꯈꯥꯗ ꯐꯝꯊꯗꯨꯅ ꯂꯣꯏꯔꯦꯗꯅ ꯁꯥꯈꯤ ꯑꯩꯅ ꯉꯁꯥꯏ ꯈꯛꯇ ꯍꯧꯗꯣꯛꯈꯤꯕꯗ ꯉꯥꯏꯔꯤ ꯅꯨꯄꯤ ꯆꯦꯟꯁꯤꯜꯂꯛꯑꯕ꯫ ꯑꯁ ꯑꯣꯏꯔꯝꯃꯅꯤꯕ ꯑꯩꯈꯣꯏꯅ ꯄꯥꯝꯂꯣꯏꯗꯕ ꯅꯨꯄꯤ ꯉꯁꯥꯏꯗꯁꯨ ꯋꯥ ꯅꯤꯡꯊꯤꯅ ꯈꯨꯝꯂꯝꯗꯦꯕ ꯈꯪꯏ꯫ ꯑꯗꯨꯕꯨꯗꯤ ꯀꯌꯥꯝ ꯀꯨꯏꯅ ꯁꯥꯈꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯕ ꯉꯝꯃꯤꯗꯣ ꯌꯦꯡꯕ ꯇꯥꯔꯦꯗꯅ꯫ ꯍꯩ ꯃꯃꯥ, ꯑꯗꯨꯝꯅ ꯇꯧꯔꯒ ꯀꯩꯁꯨ ꯀꯥꯟꯅꯔꯣꯏ꯫ ꯂꯥꯎ ꯏꯃꯨꯡꯗ ꯆꯪꯉꯁꯤ, ꯂꯩꯀꯥꯏ ꯀꯨꯝꯍꯩ ꯑꯣꯏꯅꯕꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯁꯥꯈꯤꯒ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯈꯔ ꯇꯧꯗꯨꯅ ꯃꯆꯥ ꯃꯃꯧꯕꯨ ꯂꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯃꯧꯕꯨ ꯃꯌꯨꯝꯗ ꯄꯨꯔꯛꯂꯕꯗ ꯁꯥꯈꯤꯅ, ꯍꯩ ꯅꯨꯄꯤ ꯃꯆꯥ, ꯅꯃꯤꯡꯅ ꯀꯔꯤ ꯀꯧꯏ? ꯅꯌꯨꯝꯅ ꯀꯗꯥꯏꯗꯒꯤꯅꯣ? ꯅꯃꯥ ꯅꯄꯥꯅ ꯀꯔꯤ ꯀꯔꯤ ꯇꯧꯔꯤ? ꯅꯆꯤꯟ ꯅꯅꯥꯎꯅ ꯀꯌꯥꯅꯣ? ꯏꯃꯥ, ꯃꯥꯁꯦ ꯃꯈꯥ ꯊꯪꯕ ꯈꯨꯜ ꯑꯁꯣꯝꯗꯒꯤꯅꯤ꯫ ꯑꯆꯧꯕ, ꯏꯃꯥꯒꯤꯁꯤ ꯅꯪꯉꯣꯟꯗ ꯋꯥ ꯍꯪꯈꯤꯕ ꯅꯠꯇꯦ ꯀꯣ? ꯅꯪꯅ ꯈꯨꯝꯃꯛꯏꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯏꯃꯥ ꯁꯨꯝ ꯌꯥꯔꯦ ꯋꯥ ꯃꯈꯥ ꯇꯥꯔꯛꯑꯅꯨ ꯅꯪ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯡꯂꯦꯟꯗ ꯃꯣꯟꯁꯤꯟꯗꯨꯅ, ꯍꯩ ꯃꯤ ꯑꯃꯅ ꯋꯥꯍꯪ ꯑꯃ ꯍꯪꯂꯕꯗꯤ ꯄꯥꯎꯈꯨꯝ ꯄꯤꯕꯒꯤ ꯍꯩꯅꯕꯤ ꯂꯩꯇꯕ꯭ꯔꯥ ꯏꯕꯦꯝꯃ? ꯑꯗꯨ ꯅꯠꯇ꯭ꯔꯒ ꯅꯪꯁꯦ ꯅꯥ ꯈꯔ ꯇꯥꯊꯤꯕ꯭ꯔꯣ? ꯏꯃꯥ, ꯑꯩ ꯃꯈꯥ ꯈꯨꯜꯗꯒꯤꯅꯤ꯫ ꯑꯩꯒꯤ ꯃꯤꯡꯅ ꯂꯥꯡꯂꯦꯟ ꯀꯧꯏ꯫ ꯄꯥꯕꯗꯤ ꯂꯩꯈꯤꯗ꯭ꯔꯤ꯫ ꯏꯃꯥꯒ ꯑꯩꯒ ꯏꯈꯥꯗ ꯏꯄ꯭ꯋꯥ ꯑꯃꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯈꯛꯇꯃꯛ ꯂꯩꯕꯅꯤ꯫ ꯀꯔꯤ ꯏꯁꯨ ꯅꯣꯝꯗꯨꯅ ꯍꯤꯡꯂꯤꯕ ꯅꯈꯣꯏꯗꯤ? ꯅꯁꯥ ꯌꯥꯅꯗꯨꯅ ꯂꯥꯛꯏꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯏꯆꯥꯁꯦ ꯅꯪꯅ ꯐꯥꯕꯤꯔꯤꯕ꯭ꯔꯥ? ꯏꯃꯥ, ꯑꯩꯈꯣꯏ ꯏꯁꯥ ꯌꯥꯅꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯒ ꯏꯃꯥ ꯏꯆꯥ ꯑꯩꯈꯣꯏꯗꯤ ꯍꯤꯡꯅꯕꯒꯤꯗꯃꯛ ꯏꯪꯈꯣꯜ ꯀꯣꯏꯔꯒ ꯂꯂꯣꯟꯕꯤꯗ ꯃꯅꯥ ꯃꯁꯤꯡ ꯊꯥꯕ, ꯑꯗꯨꯒ ꯐꯤꯁꯥ ꯂꯣꯟꯁꯥ ꯇꯧꯔꯒ ꯂꯩꯖꯕꯅꯤ꯫ ꯏꯁ, ꯑꯁꯨꯛ ꯌꯥꯝꯅ ꯊꯥ ꯈꯦꯟꯅꯕ ꯅꯨꯄꯤ ꯑꯁꯤꯕꯨ ꯑꯩꯒꯤ ꯏꯃꯧ ꯑꯣꯟꯊꯣꯛꯅ ꯍꯩꯅꯔꯣꯏꯗꯧꯔꯤꯗ, ꯃꯥꯏꯗ ꯑꯣꯟꯊꯣꯛꯅ ꯍꯩꯅꯔꯣꯏꯗꯧꯔꯤꯗ꯫ ꯍꯣ ꯃꯈꯣꯏ ꯃꯄꯥ, ꯑꯣꯏꯔꯝꯂꯦ ꯂꯥꯏꯔ ꯁꯤꯗꯠꯅꯕꯤ ꯀꯛꯏ ꯊꯥꯡꯕꯤ, ꯑꯣꯟꯊꯣꯛꯅ ꯃꯥꯏ ꯆꯥꯅꯔꯣꯏꯗꯧꯔꯤꯗ꯫ ꯑꯁꯤꯕꯨ ꯁꯦꯜ ꯈꯔ ꯄꯤꯔꯒ ꯋꯥ ꯂꯣꯏꯁꯤꯟꯅꯈ꯭ꯔꯁꯤꯔꯣ ꯃꯈꯣꯏ ꯃꯄꯥ? ꯅꯆꯥꯅ ꯄꯥꯝꯃꯦꯅ ꯄꯨꯔꯛꯂꯕꯁꯤꯗ ꯀꯔꯤ ꯍꯥꯏꯔꯨ? ꯃꯤ ꯃꯃꯥꯡꯗ ꯀꯨꯝꯍꯩ ꯑꯣꯏꯒꯗꯕ ꯇꯧꯒꯨꯝꯁꯤ꯫ ꯐꯩ, ꯃꯁꯤꯒꯤ ꯂꯥꯏꯔ ꯁꯨꯗꯠꯅꯕꯤꯁꯦ ꯀꯌꯥꯝ ꯀꯨꯏꯅ ꯌꯨꯝꯁꯤꯗ ꯂꯩꯕ ꯉꯝꯕꯒꯦꯗꯣ ꯌꯦꯡꯉꯣꯕ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤ ꯑꯃ ꯑꯅꯤ ꯂꯩꯔꯤꯕꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯍꯩ ꯅꯨꯄꯤ ꯃꯆꯥ, ꯅꯈꯣꯏꯅ ꯆꯥꯛ ꯊꯣꯡꯂꯤꯕꯗꯣ ꯃꯧ ꯑꯁꯤꯒꯤꯗꯤ ꯇꯣꯉꯥꯟꯅ ꯁꯧꯒ꯭ꯔꯤ ꯊꯣꯡꯉꯨ, ꯑꯗꯨꯒ ꯑꯃꯅꯅꯦ ꯕꯦꯂꯟꯗ꯭ꯔꯤ ꯃꯦꯠꯂꯨ, ꯈꯪꯂꯕ꯭ꯔꯥ? ꯊꯥꯗꯣꯏꯅ, ꯀꯩꯅꯣ ꯏꯅꯦ ꯉꯥ ꯊꯣꯡꯂꯤꯁꯤ ꯑꯗꯨꯝ ꯆꯥꯗꯣꯏ ꯅꯠꯇ꯭ꯔꯣ? ꯍꯩ ꯋꯥ ꯌꯥꯝꯅ ꯉꯥꯡꯒꯅꯨ, ꯑꯩꯅ ꯇꯧ ꯍꯥꯏꯕꯗꯨ ꯈꯛ ꯇꯧ, ꯈꯪꯂꯕ꯭ꯔꯥ? ꯀꯔꯤ ꯀꯥꯟꯅꯗꯧꯔꯤꯒꯤ ꯁꯧꯒ꯭ꯔꯤ ꯄꯤꯖꯔꯒ ꯃꯃꯥ ꯅꯪꯕꯨ? ꯑꯅꯥꯟꯕ ꯄꯣꯠ ꯄꯤꯖꯔꯗꯤ ꯅꯥꯟꯊꯣꯛꯈꯤꯕꯁꯨ ꯀꯅꯥꯅ ꯈꯪꯅꯣ? ꯑꯗꯨ ꯑꯣꯏꯔꯗꯤ ꯏꯈꯨꯠ ꯆꯥꯕꯤ ꯃꯧ ꯑꯃꯃꯨꯛ ꯊꯤꯕ ꯌꯥꯔꯦꯗꯅ꯫ ꯐꯔꯦ ꯃꯃꯥ, ꯅꯪꯅ ꯁꯤꯅ ꯐꯅꯤ ꯍꯥꯏꯕꯗꯣ ꯇꯧꯔꯣ꯫ ꯑꯩꯁꯨ ꯄꯥꯎ ꯍꯟꯅꯕ ꯑꯃꯨꯛꯇ ꯇꯧꯔꯨꯈꯤꯒꯦ꯫ ꯃꯈꯣꯏ ꯃꯄꯥ, ꯌꯥꯔꯒꯗꯤ ꯁꯦꯜ ꯈꯔ ꯄꯤꯔꯒ ꯋꯥ ꯂꯣꯏꯁꯤꯟꯅꯅꯕ ꯇꯧꯁꯤꯀꯣ꯫ ꯑꯁꯨꯝꯅ ꯈꯣꯝꯕ ꯑꯃꯗꯤ ꯑꯍꯜꯈꯩ ꯇꯧꯗꯨꯅ ꯄꯥꯎ ꯍꯟꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯍꯥꯎꯅ ꯆꯦꯜꯂꯨꯔꯕꯤ ꯃꯆꯥꯕꯨ ꯀꯨꯏꯅ ꯊꯝꯕ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯑꯐꯕ ꯅꯨꯃꯤꯠ ꯑꯃ ꯌꯦꯡꯗꯨꯅ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯥꯡꯊꯣꯛꯀꯗꯕ ꯊꯕꯛ ꯊꯧꯔꯝ ꯄꯨꯝꯕ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯁꯥꯈꯤ ꯑꯃꯗꯤ ꯈꯣꯝꯕ ꯑꯅꯤꯅꯗꯤ ꯃꯆꯥꯅ ꯄꯥꯝꯅ ꯄꯨꯔꯛꯂꯤꯕ ꯃꯃꯧꯗꯣ ꯅꯨꯡꯁꯤꯕ ꯉꯝꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯃꯧꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯌꯦꯡꯁꯤꯜꯂꯝꯃꯤ꯫ ꯂꯥꯡꯂꯦꯟ ꯃꯥꯁꯨ ꯊꯥꯡꯖꯤꯜꯂꯨꯔꯕ ꯈꯣꯡꯊꯥꯡꯅꯤ ꯃꯅꯤꯡ ꯍꯟꯕ ꯌꯥꯗꯕꯅ ꯑꯗꯨꯃꯛ ꯃꯅꯦ ꯃꯀꯨ ꯑꯅꯤꯒꯤ ꯃꯤꯆꯩ ꯑꯃꯗꯤ ꯇꯥꯊꯤꯕ ꯃꯇꯧ ꯄꯨꯝꯕ ꯈꯪꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯊꯣꯏꯕ ꯃꯥꯁꯨ ꯃꯃꯥ ꯃꯄꯥꯅ ꯊꯕꯛ ꯑꯃ ꯂꯥꯡꯐꯩꯗ ꯊꯥꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯂꯥꯡꯂꯦꯟ ꯆꯥꯛꯃꯩ ꯊꯥꯒꯠꯅꯕ ꯇꯧꯔꯤꯉꯩ ꯃꯅꯦꯝ ꯁꯥꯈꯤ ꯆꯪꯂꯛꯇꯨꯅ, ꯂꯥꯡꯂꯦꯟ, ꯍꯩ ꯂꯥꯡꯂꯦꯟ ꯍꯥꯏꯕꯤ ꯅꯠꯇ꯭ꯔꯥ ꯁꯦꯟꯗ꯭ꯔꯥꯅꯕꯤꯌꯥ? ꯅꯪ ꯑꯩꯅ ꯉꯁꯥꯏꯗꯩ ꯀꯧꯔꯤꯁꯤ ꯅꯅꯥꯗꯣ ꯇꯥꯗ꯭ꯔꯣ ꯍꯥ?
Ima, ay tahawdre, kaya ibigadabu oirabano. Pi yamotpa lairisiya, hana suro law. Nungsa saringay sida, kangaunanab, law. Ima, jaksi loirago ina surage. Ay na si kanadaba. Ha, nasaydige harisi, nangono natro. Nathibongdo sabagi wakadara lairabrani nang. Nayumdadi, apang masarabanina. Ha, चाबदा खनबगी थबोकतो तरोकन खंगलब्रा अइना हरिबसिन फिसियान सुरुला असि हाइदुना साखी ngangang थोखिरम langlensu manemna hairamबगी मतुंग इना फि हाना सुरम असुमना फि सुबा लोइरबा मतुंग फौरमदुना संगलकपदा मकुइबुंगो खोमबना मौ इखोइगी साक लोइख्रबदि थिरुरो असिदि चाकला हाबा चाक थोंद्रिये इमाना फि हाना सु हाइबदुदा करिनुनि चाक थोंबगी मतम खंगद्रो नंग थबक अमा तौबदा आहाना कोन हाइबा मनायुने युम ममगी मौ ओइरुरनी हाइदा लाक्लबदी युम मदुगी मी सिंगदुना करी पामनी हाइबना सिंबा खंगनबो होनो चाक थोंबगी मतम असिदा नंगना फि सुदा लैबगी करी मथौ तागी तौगदबा थबकती हाना तौरबा मतुंगदा फिदु कोन सुबा याद्रो करी तौरे मखोइ मपा हौजिक फावबै खोइगी चाक थोंद्री करिनो हाइबनिदा युम सिदा चाक फावबा मतम साना चाक फंगनत्रि तौरिबसे हे नंग साइदगी कइदौरगा लेगे हा चाक थोंबबु नमिना मयुम संगमदाइदा थोंगोइदि नंगी नमा लुख्राबिदुन ताकपिरप्रन्या हौनलो चल खंगदबि नंगना करिगिना वानाइ निंगिनो इमाना फियानसु हाइबदुदा सुरुबनि मतुंग नमौ मतम चाना तौनबु होनजरगे खितंग हाइरुबगा केथा नोखसिनदना मसिदैसिदा यिंगनिंगदेने बेमा नखोइगी लाइरा खांपोक संगदा तौरकपसिंदुदि युम मसिदा तौबा यारोइ हाइरिबा इमा नकुसे चाक लामले हाइरबदि ससा थोंनबा तौगे हाइदेन्या मसिदैसिदा मतन तंदना अदमा खंसिनदबा सादर लैने हाइद्रिखै नसाना खंगना तौबा नति बेमा नंगना तौ साबा चाक फावबा थोंबियु हाइजद्रिखै चाबगसे फंगक तौ मानसिलक्ट्रे ममा इमा बाबा यानी नमौ थुना थोंजरके कोंबा चाक का हेना लामनुबदि नति करीदा ममौबु ngang-sigi haina thibada chak thonglamdabasida mapa sanaduna hairibani somdana thauba amadi lembi unari thathoiba aise kayam kuina aisa ko hairino lembi matam khra ngai khoda isi silu hongkiba kuidri aduna matam khra lekhisi kanabu lairabano khangdi ngai khisi sinaba amuk toiba nang hairisi aina taba atopa nupi ga yengamadi namito khotkadamni yam langnu ko atopa yengbuga sangde लाइरबै माइसा नोमगी सराय हेंदना बोनबद अदुगी सुमथक्ता नंगदि खुलसिगी सेजाव पाइबगी मसानिना नखोइगी मुनाइबु किसु पामोइदा हैना नंगी दमक लेपलबदी यारब नट्रो होय यारी अदो मतम खजिक्ति ngaikisi असुमना नमित असिसु हौख्रे मथंगी नमितनी नुपान हाखरा थौबो होइदा लाक्लमि होयुम सिबु कना लेगे मी गमदा लेट्रो कना होइरबद करी हाइबिगदबा नंगला थौबा हाइरिसे माने करी दागपिगदबा नंगोय लाइना सुदतनबा लुख्राबि मसा थौबा हारिसे नंगना आइगी नाइतोम ससबि लेबिबु नुशिलांग थाक्तुना थंबिरि हारिसे नोमगी नथिबोंग चरा फावबु साबा ngamdaba नंगुम्बा मना आइगी सगी असा सागत नतिक नति नसागी थाक्सु खरखर येंबु तमोइबु मतुंग मनाव आइगी सगा करिगुम्बा उनरंबा मदि मोइथेम तौदुना इसलबु थेम नौदुना नंगी नाक्ता सिंगसिनबु खोनरक पतारबदी नंग आइबु फत्ते हाइगन नोमगी नथिबोंग खर सारिबदो ओजि फावबा फुगदबदि खंगलब्रा असि हाइदुना सनातोंबा माना हाइगदबु वाखरा हाइरमदुना सत्खिरमि थौबा मासु करिसो हाइदा मखुद खुदुम तासिनदुन लेहौइ सोमना लांगलेन युम थंगनबगी मसे इरिकना कौरकपदुदा वरि ngehak sanarami बेमा नंगसिना युमसिदा मौ ओइबदी फना कुइरे अदुबु नोंगमता वरि सानबदी फंगदे नते अदो नखोइगी ननेम नकुसिबु कमदौगे अहिदी नंगी ननेम नकुसिया ओतो आइना खिद्रे लेकाइगी मी अमतगा पुनबा यादबन खंगबा नंगनबुदी आइना सि हाइदना साउनिंगलमगनी नंगना साउरसु कैसुबुदी तौबा ngамoi इसिसिदी आई कैसु साउदेदा अदो इमा पाबसे खरबुदी साउगले अदोइरसु मबुक्ता मालोमदि थमदबनिदा इस ननेम नकु मु कनखलिबा हाइबदुरो नंगिसे बेमा नंग नाइरसु मखोइगी मगुलदी लेकाइ मियाम से नानबा मखै खंगलबन अदुनबु मिरक तिंदा आई मंगाइरबनी हाइदना मुक्तना लेबिसिनी अस इसीदी नंगी खनबदा वाबिदा तंजा सिदा साखीना मपान थोलकपदा ममौना युमथंगनबगी नुपीगे वरि सानदु लेरिबदु उबदा हाइ लांगलेन
ꯀꯔꯤꯅꯣ ꯁꯝꯕꯜꯂꯗꯨꯅ ꯅꯪꯅ ꯇꯧꯔꯤꯗꯨꯅ ꯍꯥ ꯁꯤꯗ ꯆꯥꯏꯔꯤꯕ ꯃꯌꯥꯝꯁꯤ ꯅꯣꯏ ꯅꯥꯄꯥ ꯑꯁꯤꯕꯗꯨ ꯂꯥꯛꯂꯒ ꯂꯣꯏꯁꯤꯟꯅꯤꯅ ꯍꯥꯏꯔꯛꯄ꯭ꯔꯅꯦꯍꯦ ꯑꯁꯤꯗꯩꯁꯤꯗ ꯃꯥꯅ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯁꯝꯕꯜ ꯑꯁꯤꯗ ꯂꯦꯞꯇꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯅꯦ ꯏꯃꯥ ꯈꯪꯉꯤꯍꯦ ꯅꯣꯏꯅ ꯅꯦꯝ ꯍꯤꯡꯆꯥꯕꯤꯁꯦ ꯑꯃꯨꯛ ꯊꯣꯛꯂꯛꯏ ꯃꯁꯦ ꯃꯦꯝꯇꯒ ꯇꯤꯟꯅꯕ ꯌꯥꯗꯕꯅꯦ ꯃꯤ ꯂꯥꯡꯂꯦꯟ ꯆꯪꯈ꯭ꯔꯣ ꯅꯠꯇ꯭ꯔꯕꯗꯤ ꯍꯣꯔꯦꯟ ꯑꯃꯨꯛ ꯅꯪꯉꯣꯟꯗ ꯐꯨꯕꯤꯕ ꯇꯥꯔꯦ ꯍꯣꯏ ꯏꯆꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯡꯂꯦꯟ ꯆꯪꯂꯛꯂꯝꯃꯤ ꯑꯁꯤꯒꯤ ꯃꯧ ꯁꯤꯟꯗꯣ ꯂꯩꯇꯣꯟ ꯐꯕꯤꯁꯤꯗ ꯀꯔꯤ ꯄꯥꯎꯃꯨꯛ ꯇꯝꯂꯨꯔꯤꯕꯅꯣ ꯅꯪꯅ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝ ꯑꯁꯤꯗ ꯑꯩꯈꯣꯏꯁꯦ ꯌꯣꯜꯂꯤꯕ ꯅꯠꯇ꯭ꯔꯣ ꯅꯪꯒꯤꯁꯦ ꯍꯥ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯤ ꯃꯃꯥ ꯑꯣ ꯅꯃꯧ ꯑꯁꯦ ꯑꯩꯈꯣꯏꯅ ꯄꯥꯝꯂꯣꯏꯗꯕ ꯊꯕꯛ ꯌꯥꯝꯅ ꯇꯧꯈꯠꯂꯛꯏꯌꯦ ꯑꯗꯨꯕꯨ ꯀꯔꯤ ꯇꯧꯔꯝꯂꯒꯦ ꯍꯥꯏ ꯋꯥꯅꯤ ꯍꯣ ꯊꯪꯅꯕꯒꯤ ꯃꯧ ꯆꯣꯉꯥ ꯃꯥꯟꯕꯤ ꯁꯤꯒꯣꯟ ꯁꯤꯟꯅꯔꯒ ꯌꯧꯌꯥ ꯑꯃꯨꯛ ꯇꯣꯏꯕ ꯑꯩꯈꯣꯏꯒꯤ ꯄꯥꯎ ꯇꯝꯕ ꯅꯠꯇ꯭ꯔꯕꯗꯤ ꯀꯔꯤ ꯑꯣꯏꯔꯝꯗꯧꯔꯤꯒꯦ ꯌꯣꯜꯂꯤꯕ ꯑꯣꯏꯔꯝꯒꯅꯤ ꯑꯩꯈꯣꯏꯁꯦ ꯌꯣꯜꯂꯤꯕ ꯏꯃꯥ ꯅꯃꯧꯗꯤ ꯏꯁꯝ ꯁꯝꯅ ꯏꯆꯦꯁꯤꯅ ꯀꯧꯔꯛꯄꯒꯤ ꯋꯥꯔꯤ ꯁꯥꯟꯅꯖꯕꯅꯤ ꯃꯇꯨꯡꯗꯗꯤ ꯅꯃꯧ ꯇꯧꯖꯔꯔꯣꯏꯒꯦ ꯌꯨꯝꯁꯤꯗ ꯂꯩꯒꯦ ꯍꯥꯏꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯌꯥꯀꯥ ꯌꯦꯡꯗꯨꯅ ꯆꯠꯀꯗꯕꯅꯤ ꯑꯩꯈꯣꯏꯅ ꯄꯥꯝꯗꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯕ ꯌꯥꯏ ꯑꯗꯨꯒ ꯃꯁꯤꯗ ꯅꯪꯅ ꯂꯩꯕ ꯉꯝꯂꯣꯏ ꯍꯥꯏꯔꯒꯁꯨ ꯅꯄꯥꯝ ꯆꯠꯈꯤꯕꯗ ꯑꯩꯈꯣꯏꯒꯤꯗꯤ ꯑꯊꯤꯡꯕ ꯑꯃꯠꯇ ꯂꯩꯇꯦ ꯌꯥꯔꯦ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯣꯅ ꯑꯁ ꯑꯩꯈꯣꯏ ꯃꯄꯥ ꯑꯩꯗꯤ ꯑꯣꯟꯊꯣꯛ ꯅꯥꯏꯅꯔꯣꯏꯗꯧꯔꯤ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯑꯁꯤꯕꯨ ꯀꯔꯝꯍꯥꯏꯅ ꯌꯨꯝꯁꯤꯒꯤ ꯃꯧꯅꯦ ꯍꯥꯏꯗꯅ ꯏꯆꯥꯁꯤꯅ ꯄꯨꯔꯛꯏꯅꯣ ꯍꯥꯏꯕꯅꯤꯗ ꯌꯦꯡꯕ ꯇꯥꯕꯅꯤ ꯃꯥꯒꯤ ꯑꯁꯣꯟꯕ ꯇꯥꯟꯖꯥ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯃꯗꯨ ꯉꯥꯏꯕ ꯇꯥꯕꯅꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯂꯩꯍꯥꯎ ꯃꯁꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯕꯦꯝꯃꯧ ꯅꯪꯕꯨ ꯀꯥꯏꯗ ꯂꯩꯒꯦ ꯏꯃꯥ ꯂꯥꯛꯏꯌꯦ ꯑꯣ ꯀꯅꯥꯅꯣ ꯑꯌꯨꯛꯁꯤꯗ ꯀ꯭ꯋꯥꯛꯀꯤ ꯂꯥꯏꯕꯥꯎ ꯆꯦꯟꯕꯗꯧꯅ ꯂꯥꯛꯇꯨꯅ ꯀꯧꯔꯤꯁꯤꯕꯣ ꯀꯅꯥ ꯑꯣꯏꯔꯝꯅꯣ ꯁꯤꯌꯥ ꯑꯩꯅꯤ ꯍꯩꯃꯥ ꯅꯪ ꯑꯣꯏꯔꯦ ꯅꯪꯗꯤ ꯃꯐꯝꯁꯤꯗ ꯀꯔꯤ ꯇꯧꯕ ꯂꯥꯛꯂꯤꯕꯅꯣ ꯏꯆꯦ ꯏꯆꯥꯁꯨ ꯎꯗꯕ ꯀꯨꯏꯔꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯇꯨ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜꯗ ꯄꯥꯟꯕ ꯍꯪꯒꯥꯝ ꯍꯋꯥꯏ ꯃꯨꯕꯤ ꯍꯋꯥꯏ ꯊꯔꯥꯛ ꯀꯦꯡꯉꯣꯏ ꯈꯔꯁꯨ ꯄꯨꯔꯛꯏꯌꯦ ꯈꯨꯠꯁꯦꯝꯒꯤ ꯑꯣꯏꯕ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯒꯤ ꯍꯥꯔ ꯍꯥꯞꯄ ꯅꯠꯇꯦ ꯍꯧꯖꯤꯛꯇꯤ ꯀꯩꯊꯦꯜꯗ ꯌꯣꯜꯂꯤꯁꯤꯁꯨ ꯊꯨꯅ ꯌꯣꯟꯕ ꯌꯥꯅꯕꯅꯤ ꯍꯥꯏꯗꯅ ꯄꯣꯠꯌꯥꯟꯁꯦ ꯄꯪꯍꯥꯞꯇ ꯍꯥꯞꯅꯔꯦ ꯑꯗꯨꯅ ꯏꯁꯥꯅ ꯊꯥꯖꯕꯁꯤꯅ ꯏꯃꯣꯟ ꯁꯦꯡꯅ ꯆꯥꯕꯁꯤꯅ ꯐꯔꯦ ꯏꯕꯦꯝꯃ ꯑꯩꯈꯣꯏꯁꯤꯕꯨ ꯅꯣꯏꯒꯤ ꯑꯗꯨꯒꯨꯝꯕ ꯃꯅꯥ ꯃꯁꯤꯡꯗꯨꯕꯨ ꯂꯩꯔꯒ ꯆꯥꯕ ꯉꯝꯖꯗꯕ ꯃꯤ ꯃꯥꯟꯕ꯭ꯔꯣ ꯂꯥꯛꯏꯅꯦꯅ ꯇꯧꯔꯤꯕ ꯐꯤꯕꯝ ꯃꯇꯥꯗꯨꯒ ꯌꯦꯡꯕꯗꯕꯨ ꯍꯪꯒꯣꯏꯅꯦ ꯌꯦꯡꯕꯗꯇ ꯍꯪꯒꯣꯏꯕ ꯅꯪꯅ ꯄꯨꯔꯛꯄ ꯄꯣꯠꯄꯨ ꯑꯩꯈꯣꯏꯅ ꯀꯔꯝꯅ ꯆꯥꯅꯤꯡꯗꯧꯔꯤꯒꯦꯅꯦ ꯏꯕꯦꯝꯃ ꯅꯣꯏ ꯂꯥꯏꯔꯕ ꯃꯁꯦꯟꯗ ꯑꯗꯨꯒꯨꯝꯕ ꯄꯣꯠ ꯈꯔ ꯄꯤꯔꯒ ꯍꯔꯥꯎꯕꯒꯤ ꯋꯥꯅꯤ ꯑꯩꯈꯣꯏꯒꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯕ ꯃꯐꯝꯁꯤꯗꯗꯤ ꯃꯗꯨꯒꯤ ꯆꯟꯅꯐꯝ ꯂꯩꯇꯦ ꯄꯣꯠꯀꯗꯣ ꯌꯨꯝꯁꯤꯗ ꯊꯅꯝꯒꯅꯨ ꯄꯣꯠꯇꯨꯁꯨ ꯃꯄꯨ ꯅꯣꯏ ꯂꯧꯗꯅ ꯏꯃꯨꯡꯁꯦ ꯅꯣꯏꯗꯧꯅ ꯀꯛꯏ ꯊꯥꯡꯗꯧ ꯃꯥꯜꯂꯤ ꯇꯥꯟꯖꯥꯁꯤꯗ ꯂꯥꯡꯂꯦꯟ ꯆꯥꯛꯀꯤ ꯄꯥꯎ ꯄꯤꯕ ꯂꯥꯛꯂꯝꯃꯤ ꯏꯃꯥ ꯆꯥꯛ ꯂꯣꯏꯔꯦ ꯊꯤꯔꯣꯔꯥ ꯍꯩ ꯅꯪ ꯁꯤꯗ ꯂꯥꯛ ꯅꯣꯏ ꯅꯃꯥ ꯂꯥꯛꯏꯕꯁꯦ ꯅꯪꯅ ꯀꯔꯤꯅꯣ ꯍꯥꯎꯒꯗꯕ ꯈꯔ ꯍꯥꯞꯄꯤꯔꯒ ꯊꯥꯗꯣꯛꯈꯣ ꯃꯆꯥꯅꯨꯄꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯕ ꯌꯨꯝꯗ ꯃꯌꯨꯝ ꯄꯥꯜꯂꯦꯗꯅ ꯂꯧꯊꯣꯛꯄ ꯂꯥꯛꯂꯤꯕꯅꯤꯅꯦ ꯅꯈꯣꯏꯒꯤ ꯃꯅꯥ ꯃꯁꯤꯡ ꯑꯄꯠ ꯑꯁꯥ ꯈꯔ ꯄꯨꯁꯤꯜꯂꯛꯂꯒ ꯇꯣꯛꯆꯅꯤꯡꯗ꯭ꯔꯥ ꯁꯤꯕꯨ ꯁꯤꯗ꯭ꯔꯗꯤ ꯃꯤꯁꯤꯡꯁꯤ ꯖꯥꯠ ꯉꯥꯛꯇꯅꯤ ꯃꯧ ꯅꯃꯥꯁꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏꯗ ꯂꯩꯕ ꯀꯨꯏꯅ ꯊꯝꯕ ꯌꯥꯔꯔꯣꯏꯗꯕ ꯂꯩꯕꯁꯤꯡꯗꯣ ꯈꯔ ꯍꯥꯞꯄꯒ ꯊꯥꯗꯣꯛꯈꯣꯀꯣ ꯈꯪꯂꯕ꯭ꯔꯥ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯏꯃꯥ ꯋꯥ ꯃꯈꯥ ꯇꯥꯒꯅꯨ ꯊꯕꯛ ꯌꯥꯝ ꯂꯩ ꯃꯗꯨ ꯈꯪꯅ ꯊꯕꯛ ꯇꯧ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯈꯤ ꯏꯃꯨꯡꯗ ꯆꯪꯈꯤ ꯃꯇꯧ ꯑꯁꯤꯗ ꯂꯩꯍꯥꯎ ꯃꯆꯥꯗ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯁꯤꯔꯣ ꯏꯁꯥꯒꯤ ꯌꯨꯝꯕꯥꯟ ꯏꯁꯥꯗꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡꯗ ꯋꯥꯠꯇ ꯄꯥꯗ ꯂꯩꯈꯤꯕꯗꯒꯤ ꯂꯥꯏꯔꯕꯤ ꯅꯃꯥ ꯑꯃꯗꯤ ꯅꯧꯄꯥ ꯂꯩ ꯍꯥꯏꯗꯅ ꯍꯟꯅ ꯌꯦꯡꯂꯛꯈꯤꯗ꯭ꯔꯦꯀꯣ ꯐꯔꯦ ꯏꯁꯥꯅꯕꯨ ꯅꯨꯡꯉꯥꯏꯅ ꯂꯩꯔꯕꯗꯤ ꯏꯁꯥꯗꯤ ꯅꯥꯗ ꯌꯦꯛꯇ ꯑꯋꯥꯠ ꯑꯄꯥ ꯂꯩꯇ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨꯀꯣ ꯅꯃꯥꯏꯗꯤ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯏꯁꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯈꯣꯡꯒꯨꯜ ꯇꯥꯔꯛꯂꯔꯣꯏ ꯌꯨꯝ ꯑꯁꯤꯗꯤ ꯂꯥꯏꯔꯕꯤ ꯀꯛꯏ ꯊꯥꯡꯕꯤ ꯑꯩꯈꯣꯏꯒꯤ ꯆꯪꯖꯐꯝ ꯂꯩꯇꯦ ꯍꯥꯏꯕ ꯏꯃꯥ ꯈꯪꯂꯨꯗ꯭ꯔꯦ ꯅꯃꯥ ꯑꯩꯗꯤ ꯏꯁꯥꯒꯤ ꯅꯨꯡꯁꯤ ꯂꯩꯄꯨꯟ ꯑꯗꯨꯅ ꯂꯥꯏꯔꯕꯤꯅꯤ ꯍꯥꯏꯕ ꯀꯥꯎꯊꯣꯛꯂꯨꯔꯦ ꯐꯔꯦ ꯏꯁꯥꯗꯤ ꯅꯀꯣꯛ ꯐꯥꯎꯕ ꯆꯤꯛꯇꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯕ ꯑꯣꯏꯌꯨꯀꯣ ꯏꯃꯥꯃꯨꯛ ꯆꯠꯂꯒꯦ ꯅꯃꯥ ꯀꯛꯏ ꯊꯥꯡꯕꯤ ꯑꯩꯅ ꯂꯦꯞꯂꯝꯂꯤꯕ ꯃꯐꯝ ꯑꯁꯦ ꯅꯈꯣꯏꯒꯤ ꯑꯁꯦꯡꯕ ꯏꯁꯤꯡꯅ ꯁꯦꯡꯅ ꯇꯩꯊꯣꯛꯎꯀꯣ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯒꯨꯝꯅ ꯅꯈꯣꯏꯁꯨ ꯀꯛꯏ ꯊꯥꯡꯕ ꯂꯥꯏꯔꯕ ꯑꯣꯏꯒꯅꯤ ꯏꯃꯥ ꯂꯩꯍꯥꯎ ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯗ ꯑꯗꯨꯃꯛ ꯊꯣꯛꯂꯛꯂꯝꯃꯤ ꯃꯆꯥꯅ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯕ ꯃꯅꯦꯝ ꯃꯥꯒꯤ ꯋꯥꯍꯩ ꯋꯥꯇꯥꯗ ꯑꯗꯨꯃꯛ ꯈꯪꯂꯕꯅꯤ ꯑꯗꯨꯕꯨ ꯃꯅꯦꯝ ꯃꯥꯅ ꯎꯠꯂꯛꯂꯤꯕ ꯁꯤꯖꯤꯟꯅꯔꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯑꯗꯨꯗ ꯂꯩꯍꯥꯎ ꯅꯨꯡꯉꯥꯏꯇꯕꯅ ꯍꯦꯟꯗꯨꯅ ꯃꯆꯥꯒꯤ ꯋꯥ ꯑꯝꯇ ꯇꯥꯗ ꯑꯗꯨꯃꯛ ꯃꯌꯨꯝ ꯃꯀꯩ ꯄꯥꯡꯂꯛꯈꯤ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯏꯆꯦꯒꯤ ꯃꯅꯥꯛꯇ ꯆꯠꯀꯅꯤ ꯍꯥꯏꯗꯅ ꯆꯠꯈ꯭ꯔꯒ ꯑꯁꯨꯛ ꯊꯨꯅ ꯍꯜꯂꯛꯏꯁꯤꯕꯣ ꯏꯆꯦꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯗ꯭ꯔꯕꯣ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯆꯦꯗꯣ ꯑꯩꯒꯤ ꯏꯆꯥ ꯑꯣꯏꯔꯕꯁꯨ ꯃꯍꯥꯛ ꯁꯥꯒꯩ ꯑꯃꯒꯤ ꯃꯧ ꯑꯣꯏꯈ꯭ꯔꯦ ꯅꯨꯄꯤꯒꯤ ꯑꯁꯦꯡꯕ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯂꯩꯇꯦ
ꯑꯗꯨꯅ ꯅꯆꯦꯗꯣ ꯍꯥꯟꯅꯒꯤ ꯑꯩꯒꯤ ꯏꯆꯥꯗꯣ ꯑꯣꯏꯗ꯭ꯔꯦ, ꯁꯥꯒꯩ ꯑꯣꯟꯈ꯭ꯔꯦ, ꯃꯤꯒꯤ ꯑꯣꯏꯈ꯭ꯔꯦ. ꯂꯥꯏꯔꯕ ꯑꯩꯈꯣꯏꯒꯤ ꯏꯆꯥꯗꯣ ꯉꯁꯤꯗꯤ ꯋꯥꯗ ꯄꯥꯗꯕ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯧꯅꯤ. ꯑꯗꯨꯅ ꯂꯥꯏꯔꯕ ꯀꯛꯏ ꯊꯥꯡꯕ ꯅꯃꯥ ꯑꯩꯕꯨ ꯃꯅꯤꯡ ꯇꯝꯅ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯕ ꯉꯝꯗ ꯌꯨꯝ ꯑꯗꯨꯗ ꯂꯩꯍꯧꯔꯦ. ꯃꯇꯧ ꯑꯗꯣ ꯏꯃꯥ ꯀꯨꯏꯅ ꯌꯦꯡꯕ ꯉꯝꯗꯦ. ꯑꯗꯨꯅ ꯏꯃꯥ ꯑꯗꯨꯃꯛ ꯍꯜꯂꯛꯂꯕꯅꯤ. ꯋꯥꯗ ꯄꯥꯗꯕ ꯃꯈꯣꯏꯅ ꯂꯥꯏꯔꯕ ꯑꯩꯈꯣꯏꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯁꯤ ꯀꯔꯤꯅꯣ? ꯅꯣꯡꯃꯗ ꯑꯩꯈꯣꯏ ꯃꯈꯣꯏꯗꯒꯤ ꯁꯦꯜ ꯅꯤꯈꯤꯗꯦ. ꯀꯔꯤꯒꯨꯝꯕ ꯄꯣꯠꯅꯥ ꯑꯃꯠꯇ ꯅꯤꯗꯨꯅ ꯆꯥꯈꯤꯕ ꯂꯩꯇꯦ. ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯏꯖꯠ ꯂꯩꯇꯅ ꯍꯤꯡꯕ ꯈꯣꯡꯌꯥꯒꯤ ꯎꯐꯨꯜꯒꯨꯝꯅ ꯈꯜꯂꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯉꯁꯤꯗꯤ ꯂꯩꯍꯥꯎ ꯄꯦꯟꯗꯕꯅ ꯍꯦꯟꯃꯟꯗꯨꯅ ꯀꯞꯂꯤ. ꯏꯃꯥ, ꯌꯥꯔꯦꯁꯤ ꯇꯣꯛꯑꯣ. ꯑꯁꯨꯝꯅ ꯁꯣꯝꯗꯅ ꯂꯥꯡꯂꯦꯟ ꯃꯥꯁꯨ ꯃꯀꯨ ꯃꯅꯦꯝ ꯌꯥꯅꯕ ꯆꯠꯄꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯕꯅꯤ. ꯑꯗꯨꯕꯨ ꯃꯅꯦꯝ ꯑꯃꯗꯤ ꯃꯀꯨ ꯑꯅꯤꯗꯤ ꯃꯃꯧꯒꯤ ꯃꯐꯝꯗ ꯉꯁꯤ ꯐꯥꯎꯕ ꯃꯤꯅꯨꯡꯁꯤ ꯎꯠꯇ꯭ꯔꯤ. ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ. ꯃꯈꯣꯏ ꯃꯄꯥ ꯏꯆꯥꯁꯨ ꯂꯩꯇꯦ. ꯑꯗꯨꯅ ꯃꯇꯥꯡ ꯆꯥꯔꯤꯉꯩ ꯅꯃꯧ ꯅꯨꯄꯤ ꯑꯁꯦ ꯇꯥꯟꯊꯣꯛꯅꯕ ꯑꯃꯨꯛꯇ ꯇꯧꯁꯤꯗꯅ. ꯃꯔꯝ ꯆꯥꯗꯅ ꯇꯥꯟꯊꯣꯛꯅꯤꯡꯉꯤ ꯍꯥꯏꯗꯅ ꯀꯔꯝꯅ ꯇꯥꯟꯊꯣꯛꯂꯨꯒꯗꯧꯔꯤꯒꯤꯅꯤ ꯃꯃꯥ ꯅꯪꯕꯣ? ꯃꯥꯏꯗ ꯑꯩꯗꯤ ꯑꯁꯤꯒꯤ ꯃꯧꯁꯦ ꯅꯨꯡꯁꯤꯌꯨ ꯍꯥꯏꯕ ꯁꯨꯛꯌꯥ ꯍꯦꯛ ꯌꯥꯗꯦ. ꯊꯥꯏꯅ ꯃꯥ ꯆꯦꯜꯂꯛꯄꯗ ꯄꯤꯖꯈ꯭ꯔꯤꯕ ꯁꯧꯒ꯭ꯔꯤ ꯕꯦꯂꯟꯗ꯭ꯔꯤꯒ ꯑꯃꯠꯇ ꯀꯥꯟꯅꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ. ꯇꯥꯟꯊꯣꯛꯅꯕ ꯇꯧꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯁꯨꯝ ꯅꯥꯟꯖꯜꯂꯛꯂꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦ. ꯊꯥꯏꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕꯒꯤ ꯏꯅꯦꯗꯨꯅ ꯃꯥꯅ ꯄꯥꯝꯗꯕ ꯃꯃꯧ ꯂꯥꯛꯄꯗ ꯄꯤꯖꯕꯗꯤ ꯅꯨꯄꯤꯗꯨ ꯍꯦꯛꯇ ꯅꯥꯟꯊꯣꯛꯈꯤꯕꯅꯤ. ꯑꯗꯨꯕꯨ ꯁꯥꯈꯤ ꯑꯩꯅ ꯇꯧꯕꯁꯤꯗꯤ ꯀꯥꯟꯅꯗ꯭ꯔꯦ, ꯅꯥꯟꯊꯣꯛꯈꯤꯗ꯭ꯔꯦ, ꯅꯥꯟꯁꯤꯜꯂꯛꯑꯦ. ꯅꯨꯄꯤ ꯅꯪꯕꯨ ꯋꯥ ꯀꯟꯅ ꯉꯥꯡꯒꯅꯨꯅꯦ. ꯅꯃꯧ ꯅꯨꯄꯤ ꯇꯥꯈꯤꯅꯤꯅꯦ. ꯃꯁꯤꯗꯤ ꯃꯈꯣꯜꯅꯤꯅ ꯕꯣꯕ ꯍꯦꯛ ꯂꯥꯎꯔꯗꯅ ꯍꯪꯉꯣꯏ ꯕꯨꯔꯥꯕꯤ ꯍꯦꯛ ꯃꯥꯜꯂꯗꯅ. ꯁꯣꯝꯗꯅ ꯂꯦꯝꯕꯤ ꯊꯧꯕꯕꯨ ꯎꯅꯁꯤ ꯍꯥꯏꯗꯅ ꯀꯌꯥꯔꯛ ꯄꯥꯎ ꯆꯦꯜꯂꯕꯁꯨ ꯊꯧꯕ ꯃꯥꯗꯤ ꯂꯥꯛꯂꯝꯗꯦ. ꯑꯁꯨꯝꯅ ꯊꯧꯕ ꯃꯥꯁꯨ ꯂꯦꯝꯕꯤ ꯃꯥꯕꯨ ꯅꯨꯡꯁꯤꯗꯕ ꯅꯠꯇꯦ. ꯅꯣꯡꯃ ꯂꯦꯝꯕꯤꯒꯤ ꯃꯕꯨꯡ ꯂꯥꯛꯂꯝꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯂꯦꯝꯕꯤꯗꯒꯤ ꯈꯖꯤꯛ ꯅꯥꯊꯩꯗꯨꯅ ꯂꯩꯕꯅꯤ. ꯅꯨꯡꯁꯤꯕꯒꯤ ꯃꯐꯝꯗ ꯂꯥꯏꯔ ꯏꯅꯥꯛ ꯈꯨꯟꯕ ꯍꯥꯏꯕ ꯑꯅꯤꯒꯤ ꯈꯦꯟꯅꯕ ꯑꯁꯤꯒꯤ ꯃꯁꯤꯒꯤ ꯄꯜꯅ ꯊꯧꯕ ꯂꯦꯝꯕꯤꯕꯨ ꯅꯥꯊꯩꯗꯨꯅ ꯊꯝꯅꯕ ꯍꯣꯠꯅꯔꯛꯏ. ꯑꯗꯨꯕꯨ ꯂꯦꯝꯕꯤ ꯃꯥꯗꯤ ꯃꯕꯨꯡꯅ ꯊꯧꯕ ꯍꯣꯏꯗ ꯆꯠꯇꯨꯅ ꯆꯩ ꯊꯥꯡ ꯇꯧꯔꯨꯏ ꯍꯥꯏꯕ ꯈꯪꯗꯕꯅ ꯊꯧꯕꯅ ꯃꯥꯕꯨ ꯃꯤꯔꯥꯏꯕꯤꯔꯕꯅꯤ ꯁꯥꯗꯅ ꯀꯞꯂꯤ. ꯅꯥꯀꯜ ꯑꯃꯗ ꯃꯃꯥꯅ ꯊꯦꯝꯂꯤ. ꯑꯩ ꯌꯥꯝ ꯀꯞꯅꯤꯡꯉꯦ ꯑꯩꯁꯦ. ꯌꯥꯔꯦ, ꯀꯔꯤ ꯑꯉꯥꯡꯅꯣ ꯈꯪꯗꯦ. ꯁꯤꯅꯕꯨ ꯑꯃꯨꯛ ꯇꯣꯏꯕ. ꯇꯥꯅꯤꯡꯉꯤ ꯈꯪꯗꯦ, ꯇꯥꯅꯤꯡꯗꯦ ꯈꯪꯗꯦ. ꯇꯣꯛꯑꯣ, ꯀꯞꯄꯤꯅꯦꯅ ꯆꯨꯝꯅ ꯈꯣꯡꯕ ꯍꯦꯛ ꯃꯥꯜꯂꯗꯅ. ꯀꯩꯅꯣ ꯏꯃꯥ, ꯑꯩꯅ ꯀꯞꯂꯒ ꯏꯃꯥꯅ ꯏꯁꯧ ꯂꯥꯡꯕꯤꯔꯤꯗꯨꯅ? ꯌꯥꯝ ꯁꯥꯛꯄ꯭ꯔꯣ ꯑꯩꯅ ꯀꯞꯄ ꯎꯕꯁꯦ? ꯑꯣ, ꯇꯥꯅꯤꯡꯗꯦꯕ. ꯅꯕꯨꯡ ꯂꯥꯛꯂꯕꯗꯤ ꯀꯔꯤꯒꯤ ꯀꯞꯄꯤꯅꯣ ꯍꯪꯉꯛꯑꯗꯤ ꯀꯔꯤ ꯈꯨꯝꯗꯧꯔꯤ? ꯅꯨꯄꯥꯅ ꯎꯅꯁꯤ ꯌꯥꯗ꯭ꯔꯦ ꯑꯗꯨꯒꯤ ꯀꯞꯄꯤꯅꯦꯅ ꯈꯨꯝꯗꯣꯏꯅꯤ. ꯑꯗꯩꯗꯤ ꯅꯕꯨꯡ ꯑꯣꯛꯇꯦꯟ ꯃꯥꯟꯕꯗꯨꯅ ꯐꯨꯖꯔꯁꯅꯤ ꯅꯪꯗ. ꯑꯩ ꯅꯪ ꯁꯦꯟꯅꯕꯗ ꯊꯕꯛꯀ ꯂꯣꯏ ꯁꯤꯠꯂꯤ ꯏꯕꯦꯝꯃ. ꯅꯪ ꯅꯨꯡꯁꯤ ꯃꯩꯁꯥ ꯈꯥꯡꯍꯧꯔꯣꯀꯣ. ꯏꯃꯥ ꯊꯕꯛ ꯇꯧꯔꯨꯈꯤꯒꯦ. ꯅꯪ ꯁꯨꯝ ꯀꯞꯄ ꯇꯥꯔꯒ ꯑꯩꯁꯨ ꯑꯩꯒꯤ ꯊꯥꯏꯅꯒꯤ ꯃꯥꯟꯖꯗꯣ ꯅꯤꯡꯁꯤꯡꯂꯛꯏꯅꯦ. ꯊꯣꯔꯥꯏꯕꯆꯥ, ꯅꯄꯥ ꯍꯧꯗꯣꯡꯅ ꯄꯣꯏꯕ ꯃꯥꯟꯕꯁꯤꯅ ꯍꯦꯛ ꯐꯥꯕꯤꯗꯅ ꯑꯩꯁꯦ ꯄꯦꯟꯈꯤꯗ꯭ꯔꯦꯗ. ꯌꯥꯔꯦ, ꯀꯩꯅꯣ ꯈꯪꯗꯦ, ꯍꯦꯛꯇ ꯅꯨꯡꯉꯥꯏꯇꯕꯁꯦ ꯐꯣꯡꯗꯣꯛꯆꯕꯁꯤ ꯐꯥꯎꯕ ꯏꯅꯤꯡ ꯍꯦꯛ ꯇꯝꯗꯦ. ꯍꯅꯨꯕꯤ ꯅꯪ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯄꯥꯕꯗ ꯍꯥꯏꯗꯣꯔꯣ? ꯌꯥꯔꯦ, ꯇꯝꯂꯨꯅꯨ. ꯏꯃꯥ ꯊꯣꯛꯑꯦ. ꯀꯩꯅꯣ ꯈꯪꯗꯦ, ꯁꯣꯝꯗꯅ ꯑꯩꯅ ꯅꯨꯡꯁꯤ ꯃꯩꯁꯥ ꯈꯥꯡꯂꯤꯉꯩꯁꯤꯗ ꯑꯩꯈꯣꯏ ꯐꯂꯦꯝꯁꯤꯅ ꯀꯥꯔꯟ ꯍꯦꯛ ꯐꯨꯖꯤꯜꯂꯛꯇꯅ ꯑꯩꯒꯤ ꯅꯨꯡꯉꯥꯏꯇꯕꯒꯤ ꯋꯥꯈꯜꯒꯁꯦ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯦꯕ. ꯑꯗꯨ ꯀꯩ ꯍꯟꯗꯛ ꯇꯥ ꯊꯧꯕꯅ ꯎꯅꯁꯤ ꯌꯥꯗ꯭ꯔꯤꯁꯤꯅ? ꯑꯁ, ꯀꯣꯛꯀ ꯂꯣꯏ ꯉꯥꯎꯏꯗ. ꯑꯁꯨꯝꯅ ꯅꯣꯡꯃꯗꯒꯤ ꯅꯤꯅꯤ, ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯤ ꯈꯥꯝꯕ ꯌꯥꯗꯕꯅ ꯑꯁꯨꯝ ꯍꯧꯈꯤ. ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯗꯤ ꯊꯧꯕ ꯑꯃꯗꯤ ꯃꯉꯥꯜ ꯃꯆꯦ ꯂꯥꯡꯂꯦꯟ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ. ꯏꯆꯦ, ꯅꯧꯄ꯭ꯋꯥ ꯂꯥꯛꯏꯌꯦ. ꯏꯆꯦ, ꯅꯧꯄ꯭ꯋꯥ ꯃꯉꯥꯜꯁꯨ ꯌꯥꯎꯔꯤꯌꯦ. ꯀꯩꯅꯣ, ꯑꯩꯈꯣꯏ ꯏꯆꯦꯁꯤ ꯇꯥꯗ꯭ꯔꯖꯥꯠꯂꯣ? ꯀꯅꯥꯅꯣ? ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯅꯨꯄꯥ ꯅꯍꯥ ꯀꯅꯥꯅꯣ ꯏꯆꯥ ꯂꯩꯇ꯭ꯔꯤꯉꯩ ꯏꯃꯧ ꯀꯣꯏꯀꯧ ꯀꯧꯔꯤꯕꯗꯨꯕꯨ? ꯍꯩꯃ, ꯅꯪꯗꯤ ꯂꯥꯡꯂꯦꯟꯒꯤ ꯃꯧꯄ꯭ꯋꯥꯗꯨ ꯅꯠꯇ꯭ꯔꯣ? ꯀꯩꯗꯧꯔꯤꯕꯨ? ꯅꯆꯦꯗꯒꯤ ꯀꯔꯤ ꯅꯤꯕ ꯂꯥꯛꯂꯤꯕꯅꯣ ꯅꯪꯕꯨ? ꯃꯥꯃꯥ, ꯑꯩ ꯏꯆꯦ ꯎꯗꯕ ꯀꯨꯏꯔꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯕꯅꯤ. ꯏꯆꯦꯒꯤ ꯃꯐꯝꯗꯒꯤ ꯅꯤꯕ ꯂꯥꯛꯄ ꯅꯠꯆꯗꯦ. ꯏꯕꯨꯡꯉꯣ, ꯅꯈꯣꯏ ꯂꯥꯏꯔꯕ ꯂꯥꯛꯄꯁꯤ ꯅꯤꯕ ꯂꯧꯊꯣꯛꯄ ꯅꯠꯇꯅ ꯋꯥꯔꯤ ꯂꯩꯇꯕꯗꯨꯗ ꯍꯥꯏꯕꯅꯤ. ꯁꯥꯎꯅꯨꯀꯣ. ꯁꯤꯕꯣꯟ ꯑꯩꯈꯣꯏꯁꯨ ꯄꯥꯎꯂꯣꯏ ꯇꯥꯏꯗꯣ. ꯅꯆꯦ ꯐꯪꯉꯤ ꯅꯨꯄꯥ ꯁꯦꯜ ꯄꯥꯏꯕ ꯊꯤꯗꯣ. ꯅꯪ ꯐꯪꯉꯤ ꯅꯨꯄꯤ ꯁꯦꯜ ꯄꯥꯏꯕ ꯊꯤꯗꯣ. ꯈꯪꯗ꯭ꯔꯦꯅꯦ ꯍꯧꯖꯤꯛꯀꯥꯟꯁꯦ. ꯑꯍꯦꯟꯕ ꯊꯤꯕꯒꯤ ꯆꯠꯅꯕꯤꯅꯤꯅ ꯑꯩꯈꯣꯏꯗꯤ ꯀꯤ ꯍꯥꯏꯇꯥꯔꯦ ꯁꯦꯡꯅ. ꯃꯥꯃꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯤ ꯀꯔꯤꯅꯣ? ꯑꯁꯦꯡꯕꯗ ꯑꯗꯨꯃꯛ ꯍꯥꯏꯕꯤꯌꯨ. ꯀꯣꯏꯊꯣꯛꯇꯨꯅ ꯍꯥꯏꯕꯤꯒꯗꯕꯒꯤ ꯁꯔꯨꯛ. ꯁꯨꯝꯗꯧꯕꯅꯤ, ꯍꯧꯖꯤꯛꯇꯤ ꯅꯆꯦꯁꯤ ꯁꯥꯒꯩ ꯑꯁꯤꯒꯤ ꯃꯧ ꯍꯥꯏꯕꯗꯨ ꯑꯣꯏ. ꯑꯗꯨꯅ
ꯅꯈꯣꯏ ꯂꯥꯏꯔꯕ ꯌꯨꯝꯗꯨꯒ ꯃꯔꯤ ꯅꯛꯁꯤꯟꯅꯕ ꯄꯥꯝꯗ꯭ꯔꯦ ꯀꯔꯤꯒꯨꯝꯕ ꯅꯛꯁꯤꯟꯅꯒꯦ ꯍꯥꯏꯔꯒꯅ ꯅꯆꯦꯁꯤ ꯎꯖꯈ꯭ꯔꯣ ꯑꯩꯈꯣꯏꯗꯤ ꯅꯆꯦꯁꯤ ꯌꯨꯝꯁꯤꯗ ꯊꯝꯕꯁꯨ ꯄꯥꯝꯕ ꯅꯠꯇꯦ ꯅꯆꯦꯁꯤꯅ ꯍꯧꯗꯣꯡ ꯃꯃꯥꯏ ꯄꯥꯟꯗꯅ ꯏꯀꯥꯏ ꯈꯪꯗꯗꯨꯅ ꯂꯩꯕꯒꯤ ꯋꯥꯅꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯂꯥꯡꯂꯦꯟ ꯃꯥꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ ꯍꯩꯃꯧ ꯑꯩꯈꯣꯏꯅ ꯀꯔꯤ ꯍꯥꯏ ꯀꯔꯤꯒꯨꯝꯕ ꯅꯄꯥꯝꯒꯤ ꯃꯤꯒ ꯃꯔꯤ ꯐꯅ ꯂꯩꯒꯦ ꯍꯥꯏꯔꯕꯗꯤ ꯅꯪ ꯌꯨꯝꯁꯤꯗ ꯂꯩꯕ ꯌꯥꯏ ꯅꯧꯄꯥ ꯂꯥꯛꯂꯤꯉꯩ ꯅꯪꯁꯨ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯈꯣ ꯈꯪꯂꯕ꯭ꯔꯥ ꯑꯁꯤꯒꯨꯝꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯇꯥꯗꯨꯅ ꯂꯩꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯉꯥꯜꯅ ꯁꯤꯒꯨꯝꯕ ꯃꯀꯨ ꯐꯠꯇꯕꯁꯨ ꯂꯩꯕ ꯖꯥꯠ ꯑꯣꯏꯔꯦ ꯉꯁꯤ ꯈꯛꯇ ꯊꯦꯡꯅꯩꯅꯦ ꯊꯧꯕꯅ ꯑꯩꯈꯣꯏꯕꯨ ꯃꯥꯃꯅ ꯑꯗꯨꯛ ꯍꯟꯊꯅ ꯈꯟꯕ ꯑꯩꯈꯣꯏꯁꯨ ꯃꯤꯑꯣꯏꯕꯅꯤ ꯐꯔꯦ ꯑꯩꯈꯣꯏ ꯌꯨꯝ ꯑꯁꯤꯗ ꯈꯣꯡꯒꯨꯜ ꯑꯃꯨꯛ ꯍꯟꯅ ꯇꯥꯔꯛꯂꯦ ꯑꯗꯨꯒ ꯏꯆꯦꯒꯤ ꯃꯇꯨ ꯅꯥꯝꯃ ꯁꯣꯛꯄꯗꯤ ꯃꯣꯛꯄ ꯑꯩ ꯂꯩꯔꯤꯉꯩꯗꯤ ꯌꯥꯔꯣꯏ ꯊꯧꯕ ꯏꯇꯥꯎ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯌꯨꯝ ꯑꯁꯤꯗ ꯂꯥꯏꯔꯕ ꯑꯩꯈꯣꯏꯒꯤ ꯈꯣꯡꯗꯥꯐꯝ ꯌꯨꯝꯁꯤ ꯂꯩꯇꯦ ꯌꯨꯝ ꯑꯁꯤ ꯂꯩꯔꯤꯕ ꯃꯤ ꯑꯁꯤꯗꯤ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ ꯁꯥꯅꯤ ꯃꯤꯑꯣꯏꯕꯒꯤ ꯁꯛꯇꯝ ꯂꯧ ꯃꯤꯕꯨ ꯍꯟꯊꯅ ꯈꯟ ꯃꯤꯑꯣꯏꯕ ꯁꯥꯕ ꯁꯥꯅꯤ ꯁꯥ ꯏꯆꯦ ꯅꯧꯄꯥ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯒꯦ ꯁꯥ ꯑꯁꯤꯒꯤ ꯃꯐꯝꯗ ꯏꯆꯦ ꯅꯪ ꯍꯩꯁꯤꯡ ꯂꯩꯌꯨꯀꯣ ꯀꯔꯤꯒꯨꯝꯕ ꯏꯆꯦꯅ ꯋꯥꯔꯛꯂ ꯃꯇꯝꯗ ꯂꯥꯏꯔꯕ ꯀꯛꯏ ꯊꯥꯡꯂꯕ ꯑꯩꯈꯣꯏꯅ ꯏꯆꯦꯒꯤꯗꯃꯛ ꯂꯦꯞꯂꯤ ꯍꯥꯏꯕꯁꯤꯗꯤ ꯀꯥꯎꯒꯅꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯧꯕ ꯑꯃꯗꯤ ꯃꯉꯥꯜ ꯑꯅꯤꯁꯨ ꯆꯠꯈꯤꯔꯝꯃꯤ ꯂꯥꯡꯂꯦꯟ ꯃꯥꯁꯨ ꯋꯥ ꯉꯥꯡꯕ ꯉꯝꯗ ꯇꯨꯃꯤꯟꯅ ꯗꯨꯃꯛ ꯂꯩꯍꯧꯏ ꯏꯁ ꯀꯌꯥꯗꯃꯁꯨ ꯑꯃꯄꯛ ꯅꯥꯏꯗ꯭ꯔꯤꯕꯅꯣ ꯍꯩꯃꯧ ꯑꯁꯤꯒꯨꯝꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯁꯤ ꯃꯇꯨꯡ ꯌꯨꯝꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯈꯣꯡꯒꯨꯜ ꯇꯥꯜꯂꯛꯄ ꯌꯥꯏ ꯈꯪꯂꯕ꯭ꯔꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯝꯕ ꯏꯃꯨꯡꯗ ꯆꯪꯈꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯂꯩꯍꯥꯎ ꯅꯥꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯃꯃꯥ ꯅꯥꯕꯒꯤ ꯄꯥꯎ ꯇꯥꯕꯗ ꯂꯥꯡꯂꯦꯟ ꯃꯀꯨ ꯃꯅꯦꯝꯗ ꯆꯠꯆꯔꯨꯒꯦ ꯍꯥꯏꯖꯔꯝꯃꯤ ꯑꯁꯨꯝꯅ ꯇꯥꯟꯖꯥ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕ ꯃꯀꯨ ꯃꯅꯦꯝ ꯑꯅꯤꯁꯨ ꯅꯨꯃꯤꯠ ꯑꯁꯤ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯀꯨ ꯃꯅꯦꯝꯅ ꯌꯥꯔꯛꯂꯕꯗ ꯂꯥꯡꯂꯦꯟ ꯃꯄꯥꯝꯗ ꯂꯥꯛꯂꯝꯃꯤ ꯏꯃꯥ ꯏꯃꯥ ꯊꯧꯕ ꯑꯩ ꯂꯥꯛꯏꯌꯦ ꯏꯌꯥ ꯏꯆꯦ ꯌꯥꯝ ꯊꯥꯖꯗꯦ ꯀꯩ ꯅꯨꯃꯤꯠꯅꯣ ꯉꯁꯤꯁꯤꯕꯣ ꯀꯛꯏ ꯊꯥꯡꯂꯕ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯄꯁꯤꯕꯨ ꯍꯩꯅꯕ꯭ꯔꯥ ꯊꯧꯕ ꯅꯆꯦ ꯑꯩꯕꯨ ꯋꯥꯔꯧꯕ꯭ꯔꯥ ꯈꯪꯉꯤ ꯅꯆꯦ ꯑꯩꯕꯨ ꯏꯃꯥ ꯑꯃꯗꯤ ꯅꯪꯅ ꯋꯥꯔꯧꯔꯝꯒꯅꯤ ꯍꯥꯏꯕ ꯑꯗꯨꯕꯨ ꯅꯆꯦ ꯑꯩꯁꯨ ꯄꯦꯟꯗꯕ ꯀꯌꯥ ꯑꯃ ꯈꯥꯡꯂꯤꯕꯅꯤ ꯅꯨꯡꯁꯤꯅ ꯅꯈꯣꯏꯕꯨꯁꯨ ꯍꯩ ꯅꯄꯥꯝꯗ ꯂꯥꯛꯂꯒ ꯀꯞꯄ ꯇꯧꯍꯩꯗꯦꯅꯦ ꯅꯪꯒꯤ ꯋꯥꯠꯇ ꯄꯥꯗꯕ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯆꯪꯖꯐꯝ ꯂꯩꯇ꯭ꯔꯕꯁꯨ ꯀꯛꯏ ꯊꯥꯡꯂꯕ ꯅꯪꯒꯤ ꯍꯧꯔꯛꯐꯝ ꯑꯁꯤꯗꯗꯤ ꯅꯪꯒꯤ ꯆꯪꯖꯐꯝ ꯌꯥꯝꯅ ꯆꯥꯎꯅ ꯂꯩꯅꯦ ꯑꯉꯥꯎꯕꯤ ꯀꯞꯀꯅꯨꯅꯦ ꯏꯃꯥ ꯑꯁꯨꯝꯅ ꯂꯥꯡꯂꯦꯟ ꯃꯄꯥꯝ ꯂꯝꯗꯝꯗ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯍꯜꯂꯛꯂꯝꯃꯤ ꯑꯁꯨꯝꯅ ꯍꯜꯂꯛꯄꯁꯤꯗꯗꯤ ꯃꯅꯦꯝ ꯃꯀꯨ ꯑꯅꯤꯅ ꯌꯨꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯇꯥꯟꯊꯣꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯂꯥꯡꯂꯦꯟ ꯃꯅꯦꯝ ꯃꯀꯨꯒꯤ ꯃꯐꯝꯗ ꯍꯥꯏꯖꯕ ꯀꯌా ꯍꯥꯏꯖꯔꯕꯁꯨ ꯇꯥꯕꯤꯕ ꯀꯧꯕ ꯂꯩꯔꯝꯗꯦ ꯃꯅꯦꯝ ꯃꯀꯨ ꯑꯅꯤꯅ ꯆꯪꯖꯕ ꯄꯤꯔꯛꯇ꯭ꯔꯕꯗ ꯂꯥꯡꯂꯦꯟ ꯃꯄꯥꯝ ꯂꯝꯗꯝꯗꯨꯗ ꯍꯜꯂꯛꯇꯨꯅ ꯂꯩꯕ ꯇꯥꯔꯝꯃꯤ ꯑꯁꯨꯝꯅ ꯂꯥꯡꯂꯦꯟ ꯃꯄꯥꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯧꯄ꯭ꯋꯥ ꯑꯃꯗꯤ ꯃꯃꯥꯅ ꯍꯪꯂꯕꯁꯨ ꯀꯩꯁꯨ ꯇꯧꯗꯦ ꯃꯇꯝ ꯈꯔ ꯌꯨꯝꯁꯤꯗ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯝꯃꯤ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯑꯃꯨꯛ ꯍꯜꯂꯛꯂꯕꯗꯤ ꯅꯈꯨꯅ ꯅꯦꯝꯅ ꯅꯪꯕꯨ ꯆꯩꯕ꯭ꯔꯣ ꯉꯥꯡꯕ꯭ꯔꯣ ꯆꯩꯗꯦ ꯉꯥꯡꯗꯦ ꯏꯃꯥꯒ ꯊꯧꯕꯒꯅ ꯂꯩꯍꯟꯅꯤꯡꯗ꯭ꯔꯕ꯭ꯔꯥ ꯂꯩꯍꯟꯅꯤꯡꯗ꯭ꯔꯕꯗꯤ ꯑꯩ ꯆꯠꯂꯒꯦ ꯃꯐꯝ ꯑꯃꯗ ꯂꯩꯍꯟꯅꯤꯡꯗꯕꯒꯤ ꯋꯥ ꯅꯠꯇꯦꯅꯦ ꯐꯔꯦ ꯏꯁꯥꯅ ꯍꯥꯏꯅꯤꯡꯗ꯭ꯔꯕꯗꯤ ꯏꯃꯥ ꯑꯃꯨꯛ ꯍꯟꯅ ꯍꯪꯂꯔꯣꯏ ꯑꯗꯣ ꯏꯃꯥ ꯋꯥ ꯑꯃꯇꯪꯗꯤ ꯍꯪꯒꯦ ꯏꯌꯥꯗꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯇꯕ꯭ꯔꯥ ꯂꯩꯇꯦ ꯂꯨꯍꯣꯡꯕ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯥꯗꯤ ꯂꯥꯡꯐꯩꯗ ꯊꯕꯛꯀꯤ ꯅꯦꯝ ꯏꯀꯨꯅ ꯊꯥꯈꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯂꯥꯡꯂꯦꯟ ꯃꯄꯥꯝꯗ ꯂꯩꯈꯤ ꯑꯁꯨꯝꯅ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯕ ꯃꯇꯨꯡ ꯊꯣꯏꯕꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯥꯅ ꯍꯜꯂꯛꯄꯗ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯔꯝꯗꯕꯁꯤꯗ ꯃꯃꯥ ꯃꯄꯥ ꯑꯅꯤꯗ ꯍꯪꯂꯝꯃꯤ ꯏꯃꯥ ꯃꯥꯗꯤ ꯀꯥꯏꯗ ꯂꯩꯒꯦ ꯎꯗꯦꯅ ꯍꯣꯏ ꯌꯨꯝ ꯑꯁꯤꯗ ꯃꯥ ꯂꯩꯅꯤꯡꯗ꯭ꯔꯦꯌꯦ ꯐꯔꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯁꯨ ꯃꯥꯒꯤ ꯑꯄꯥꯝꯕꯗꯣ ꯇꯧꯖꯔꯣ ꯍꯥꯏꯗꯨꯅ ꯊꯥꯗꯣꯛꯈ꯭ꯔꯕꯅꯤ ꯃꯗꯨꯕꯨ ꯅꯪꯅ ꯌꯨꯝꯁꯤꯒꯤ ꯃꯧꯅꯤꯗꯅ ꯀꯔꯝꯅ ꯄꯨꯁꯤꯜꯂꯛꯂꯤꯕꯅꯣ ꯍꯥꯏꯕꯅꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯍꯧꯅ ꯂꯣꯟꯆꯠ ꯈꯪꯗꯕꯤꯗꯨꯕꯨ ꯅꯣꯡꯃꯇ ꯌꯨꯝ ꯑꯁꯤꯒꯤ ꯊꯕꯛ ꯇꯧꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗꯕ ꯃꯄꯨꯔꯣꯏꯕ ꯂꯩꯇ꯭ꯔꯤꯉꯩ ꯃꯅꯤꯡ ꯇꯝꯅ ꯂꯩꯀꯥꯏ ꯀꯣꯏꯗꯨꯅ ꯂꯩꯊꯣꯛꯄ ꯀꯤ ꯋꯥ ꯑꯝꯇꯒ ꯍꯥꯏꯕ ꯌꯥꯕ ꯅꯠꯇꯦ ꯆꯣꯡꯁꯤꯟꯗꯅ ꯑꯩꯈꯣꯏꯕꯨ ꯃꯈꯥ ꯊꯥꯕ ꯃꯒꯨꯝ ꯉꯥꯡꯂꯤꯕ ꯃꯃꯥꯒꯤ ꯋꯥ ꯑꯁꯤ ꯊꯣꯏꯕ ꯊꯥꯖꯕ ꯉꯝꯂꯝꯗꯦ ꯑꯁꯨꯝꯅ ꯊꯣꯏꯕ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯂꯧꯔꯨꯒꯦ ꯑꯗꯨꯒ ꯃꯈꯨꯠ ꯆꯥꯅ ꯋꯥꯔꯛꯀꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯃꯥ ꯑꯃꯗꯤ ꯃꯄꯥꯅ ꯌꯥꯔꯝꯗꯦ ꯀꯔꯤꯒꯨꯝꯕ ꯂꯥꯡꯂꯦꯟ ꯃꯥꯕꯨ ꯃꯈꯣꯏꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯀꯧꯕ ꯌꯥꯔꯣꯏ ꯀꯔꯤꯒꯨꯝꯕ ꯀꯧꯕ ꯊꯣꯛꯂꯕꯗꯤ ꯃꯈꯣꯏ ꯑꯅꯤ ꯍꯥꯠꯄꯒꯤ ꯄꯥꯞ ꯄꯨꯒꯗꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯊꯣꯏꯕ ꯃꯃꯥ ꯃꯄꯥ ꯑꯅꯤꯒꯤ ꯋꯥꯍꯩꯅ ꯊꯧꯔꯤ ꯀꯣꯡꯒꯣꯏ ꯑꯣꯏꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯤ ꯂꯥꯡꯂꯦꯟ ꯃꯥꯕꯨ ꯂꯧꯕ ꯆꯠꯄ ꯉꯝꯂꯝꯗꯦ ꯑꯁꯨꯝꯅ ꯁꯣꯝꯗꯅ ꯂꯥꯡꯂꯦꯟ ꯃꯥꯅ ꯅꯣꯡꯃꯗꯤ ꯃꯄꯨꯔꯣꯏꯕꯅ ꯂꯧꯕ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯀꯉꯥꯎꯅꯔꯕ ꯊꯣꯏꯕ ꯌꯨꯗ ꯇꯥꯏꯅꯗꯨꯅ ꯑꯉꯥꯎꯕ ꯑꯃꯒꯨꯝꯅ ꯂꯩꯔꯝꯃꯤ ꯅꯨꯡꯉꯥꯏ ꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯑꯅꯤꯁꯨꯗꯤ
ꯁꯤ ꯅꯠꯇ꯭ꯔꯣ ꯅꯣꯏꯅ ꯄꯥꯝꯃꯤꯁꯦ ꯌꯦꯡꯉꯨꯁꯦ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯣ ꯀꯔꯤꯅꯦ ꯊꯣꯏꯕ ꯅꯪꯅ ꯍꯟꯗꯛ ꯃꯔꯛ ꯇꯧꯔꯛꯏꯁꯤꯅ ꯅꯪꯒꯤꯁꯦ ꯑꯩꯈꯣꯏꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕ ꯍꯥꯏꯕꯗꯨꯔꯥ ꯅꯨꯄꯥ ꯃꯆꯥ ꯄꯦꯠ ꯂꯥꯎꯕ ꯂꯥꯏꯅ ꯁꯨꯗꯠꯅꯕꯤꯗꯨꯒꯤꯗꯃꯛꯅꯤꯅꯦ ꯅꯪꯅ ꯅꯤꯁꯥꯒ ꯆꯥꯔꯤꯕꯁꯦ ꯑꯣ ꯅꯨꯡꯁꯤꯕ ꯍꯥꯏꯁꯤ ꯅꯨꯡꯁꯤꯕꯅꯤ ꯊꯃꯣꯏꯌꯦꯅꯤꯒꯤ ꯅꯨꯡꯁꯤꯕꯕꯨ ꯁꯦꯠꯇꯨꯅ ꯄꯨꯅꯕ ꯍꯣꯠꯅꯔꯕꯁꯨ ꯊꯃꯣꯏꯌꯦꯅꯤꯒꯤ ꯅꯨꯡꯁꯤꯕꯒꯤ ꯃꯔꯤꯗꯤ ꯃꯌꯦꯡ ꯇꯥꯔꯣꯏ ꯑꯗꯨꯒ ꯑꯣꯏꯗ ꯋꯥꯍꯩꯅ ꯄꯔꯦꯡ ꯂꯦꯡꯗꯨꯅ ꯃꯥꯕꯨ ꯂꯥꯟꯅ ꯎꯅꯕ ꯍꯣꯠꯅꯔꯕꯁꯨ ꯃꯗꯨꯗ ꯊꯥꯖꯗꯨꯅ ꯆꯠꯀꯗꯕ ꯊꯣꯏꯕ ꯅꯠꯇꯦ ꯃꯥꯒꯤ ꯃꯒꯨꯜꯗꯤ ꯑꯩꯅ ꯈꯪꯏ ꯑꯗꯨꯒ ꯉꯁꯤ ꯑꯩꯅ ꯃꯥꯕꯨ ꯂꯧꯕ ꯆꯠꯄ ꯉꯝꯗ꯭ꯔꯤ ꯑꯃꯗꯤ ꯑꯉꯥꯎꯕ ꯑꯃꯒꯨꯝꯅ ꯂꯩꯔꯤꯕꯁꯤꯗꯤ ꯏꯃꯥ ꯑꯃꯗꯤ ꯄꯥꯕꯒꯤ ꯋꯥꯍꯩꯗꯨꯅ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯈꯤꯕꯒꯤ ꯅꯆꯥ ꯑꯩꯅ ꯈꯣꯡ ꯊꯥꯡꯕ ꯉꯝꯗꯕꯅꯤ ꯌꯦꯡ ꯅꯆꯥ ꯑꯩꯒꯤ ꯑꯉꯥꯎꯕꯩ ꯇꯧꯕꯁꯦ ꯄꯦꯟꯅ ꯌꯦꯡ ꯅꯨꯡꯉꯥꯏꯔꯦ ꯅꯨꯡꯉꯥꯏꯔꯦ ꯀꯩ ꯁꯤ ꯃꯉꯥꯏ ꯀꯩ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕ ꯂ ꯂ ꯂ ꯂ ꯂ ꯂ ꯀꯩꯅꯣ ꯃꯄꯥ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯒꯗꯧꯔꯤꯕꯁꯤꯕꯣ ꯑꯊꯨꯕꯗ ꯅꯆꯥꯁꯦ ꯂꯨꯍꯣꯡꯅꯕ ꯇꯧꯔꯁꯤ ꯑꯁꯨꯝꯅ ꯀꯨꯏꯅ ꯂꯩꯕꯗꯤ ꯐꯔꯣꯏ ꯍꯣꯏ ꯑꯗꯨꯝꯅ ꯇꯧꯔꯁꯤ ꯃꯈꯣꯏ ꯃꯄꯥ ꯅꯠꯇ꯭ꯔꯕꯗꯤ ꯏꯁꯥꯁꯦ ꯑꯉꯥꯎꯕ ꯑꯣꯏꯔꯅꯤ ꯃꯆꯥꯒꯤ ꯑꯄꯥꯝꯕ ꯃꯁꯛ ꯈꯪꯗ ꯇꯧꯔꯨꯕꯗꯨꯅ ꯃꯆꯥꯅ ꯑꯁꯤꯒꯨꯝꯕ ꯐꯤꯕꯝ ꯑꯁꯤꯗ ꯂꯩꯕꯅꯤ ꯍꯥꯏꯕ ꯈꯪꯗꯅ ꯃꯆꯥꯕꯨ ꯑꯃꯨꯛ ꯑꯇꯣꯞꯄ ꯂꯝꯂꯥꯟꯕꯤ ꯑꯃꯒ ꯂꯨꯍꯣꯡꯅꯕ ꯇꯧꯔꯝꯃꯤ ꯑꯁꯨꯝꯅ ꯈꯣꯝꯕꯒꯤ ꯃꯔꯨꯞꯀꯤ ꯃꯆꯥꯕꯨ ꯊꯣꯏꯕꯒꯤ ꯑꯃꯨꯛ ꯍꯥꯏꯅꯔꯝꯃꯤ ꯑꯁꯨꯝꯅ ꯊꯣꯏꯕꯕꯨ ꯊꯦꯝꯗꯨꯅ ꯅꯨꯄꯤꯗꯨꯒ ꯎꯅꯅꯕ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯌꯥꯔꯝꯗꯦ ꯃꯃꯥꯅ ꯍꯥꯏꯃꯟꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯄꯤꯗꯨꯒ ꯎꯅꯔꯝꯃꯤ ꯑꯩ ꯀꯔꯤꯒꯨꯝꯕ ꯈꯔꯗ ꯍꯥꯏꯖꯒꯦ ꯂꯨꯍꯣꯡꯕꯁꯤ ꯌꯥꯕꯤꯔꯛꯀꯅꯨ ꯑꯩ ꯏꯁꯥꯁꯨ ꯌꯥꯖꯗꯦ ꯑꯩꯒꯤ ꯅꯨꯄꯤ ꯂꯩꯌꯦ ꯅꯨꯄꯤꯗꯣ ꯏꯃꯥ ꯄꯥꯕꯅ ꯄꯥꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯂꯩꯇ꯭ꯔꯤꯉꯩ ꯃꯇꯝꯗ ꯃꯥꯕꯨ ꯇꯥꯟꯊꯣꯛꯄꯤꯔꯝꯃꯦ ꯑꯩꯅ ꯃꯥꯕꯨ ꯂꯧꯁꯤꯟꯕꯁꯨ ꯉꯝꯗ꯭ꯔꯦ ꯏꯃꯥ ꯄꯥꯕꯒꯤ ꯑꯀꯟꯕ ꯋꯥꯍꯩꯅ ꯑꯗꯨꯕꯨ ꯑꯩꯗꯤ ꯑꯇꯣꯞꯄ ꯂꯝꯂꯥꯟꯕꯤ ꯀꯅꯥ ꯑꯃꯕꯨ ꯌꯦꯡꯒꯦ ꯍꯥꯏꯅ ꯈꯟꯗꯦ ꯑꯗꯨꯅ ꯋꯥꯐꯝ ꯑꯁꯤ ꯌꯥꯕꯤꯔꯛꯀꯅꯨ ꯍꯥꯏꯖꯔꯤ ꯑꯩꯁꯨ ꯋꯥꯐꯝ ꯑꯁꯤ ꯌꯥꯕ ꯉꯝꯖꯔꯣꯏ ꯍꯥꯏꯒꯦ ꯈꯟꯅ ꯂꯥꯛꯆꯕꯅꯤ ꯑꯩꯒꯤꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯅꯖꯕ ꯂꯩꯖꯩ ꯁꯣꯝꯅ ꯍꯥꯏꯗꯣꯔꯛꯄ ꯐꯔꯦ ꯑꯗꯣꯝꯅ ꯅꯨꯡꯁꯤꯖꯕꯤꯗꯨꯒ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯕ ꯐꯪꯕꯁꯨ ꯑꯣꯏꯌꯨ ꯑꯩꯁꯨ ꯂꯩꯖꯒꯦ ꯑꯁꯨꯝꯅ ꯊꯣꯏꯕꯅ ꯅꯨꯄꯤꯗꯨꯗ ꯍꯥꯏꯗꯣꯛꯂꯝꯕ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯊꯣꯏꯕꯒꯤ ꯑꯍꯣꯡꯕꯗꯨꯅ ꯊꯜꯂꯕ ꯑꯁꯤꯗ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯤ ꯁꯥꯎꯅꯤꯡꯕꯁꯨ ꯐꯥꯎꯗꯕ ꯅꯠꯇꯦ ꯃꯆꯥ ꯃꯥꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯒꯤ ꯃꯥꯌꯣꯛꯇ ꯂꯩ ꯍꯥꯏꯗꯨꯅꯁꯨ ꯈꯜꯂꯝꯃꯤ ꯑꯁꯨꯝꯅ ꯃꯆꯥꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯀꯉꯥꯎꯅꯕ ꯃꯇꯧ ꯑꯁꯤꯗ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕ ꯃꯈꯣꯏ ꯑꯅꯤꯁꯨ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯕ ꯈꯪꯂꯝꯗꯦ ꯑꯗꯨꯕꯨ ꯊꯣꯏꯕꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯉꯥꯎꯁꯠꯅꯕ ꯍꯦꯟꯒꯠꯂꯛꯂꯝꯃꯤ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯌꯨ ꯇꯞ ꯊꯩ ꯊꯛꯆꯤꯜꯂꯨꯔꯒ ꯍꯜꯂꯛꯂꯒ ꯄꯣꯠ ꯆꯩ ꯂꯪꯈꯥꯏꯕꯅꯆꯤꯡꯕ ꯀꯌꯥꯁꯨ ꯇꯧꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯊꯣꯏꯕ ꯌꯨ ꯉꯥꯎꯗꯨꯅ ꯅꯨꯡꯉꯥꯏꯔꯦ ꯀꯩꯅꯣ ꯊꯣꯏꯕꯒꯤ ꯄꯨꯟꯁꯤꯁꯦ ꯂꯣꯏꯔꯕ ꯅꯆꯥꯒꯤ ꯁꯤꯒꯨꯝꯕ ꯁꯛꯇꯝꯁꯤ ꯅꯠꯇ꯭ꯔꯣ ꯏꯃꯥ ꯄꯥꯕꯅ ꯌꯦꯡꯕ ꯄꯥꯝꯃꯤꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕ ꯆꯥꯛꯁꯪꯗ ꯆꯪꯂꯛꯂꯝꯃꯤ ꯀꯔꯤ ꯃꯊꯦꯜꯅꯣ ꯑꯃꯨꯛ ꯊꯣꯡꯉꯝꯃꯤꯁꯤꯅ ꯍꯪꯒꯥꯝꯅꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯕ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯤꯗ ꯁꯤꯒꯨꯝꯕ ꯏꯟꯁꯥꯡꯁꯤꯕꯨ ꯀꯅꯥꯅ ꯆꯥꯅꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯛ ꯑꯗꯨ ꯂꯥꯛꯇꯅ ꯂꯪꯂꯝꯃꯤ ꯐꯔꯝꯃꯅꯤ ꯁꯤ ꯑꯣꯏꯔꯗꯤ ꯍꯩ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯤ ꯍꯥ ꯅꯪꯒꯤꯁꯤ ꯅꯄꯥ ꯅꯃꯥ ꯑꯩꯈꯣꯏꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕ ꯍꯥꯏꯕꯗꯨꯔꯣ ꯁꯤ ꯄꯨꯝꯕ ꯏꯃꯥ ꯄꯥꯕꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯌꯦꯡꯉꯨ ꯅꯆꯥꯒꯤ ꯁꯤꯒꯨꯝꯕ ꯁꯛꯇꯝꯁꯦ ꯄꯦꯟꯅ ꯅꯣꯛꯇꯨꯅ ꯌꯦꯡꯉꯨ ꯅꯈꯣꯏꯗꯤ ꯅꯆꯥꯅ ꯋꯥꯔꯒ ꯅꯣꯛꯅ ꯅꯆꯥꯒꯤ ꯑꯋꯥꯕꯁꯤ ꯌꯦꯡꯉꯨ ꯑꯁꯨꯝꯅ ꯁꯨꯝ ꯊꯣꯏꯕ ꯃꯃꯥ ꯃꯄꯥ ꯑꯅꯤꯒꯤ ꯃꯐꯝꯗ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯋꯥꯔꯧꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯊꯣꯏꯕꯁꯨ ꯅꯥꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯃꯁꯥꯒꯤ ꯐꯤꯕꯝ ꯁꯣꯛꯂꯕ ꯃꯇꯧ ꯑꯁꯤꯗ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯅꯤ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯂꯝꯗꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯀꯧꯕ ꯉꯥꯡꯕ ꯑꯃꯗꯤ ꯄꯤꯖ ꯄꯤꯊꯛ ꯇꯧꯔꯕꯁꯨ ꯊꯣꯏꯕ ꯃꯥꯗꯤ ꯅꯨꯡꯒꯤ ꯃꯨꯔꯇꯤ ꯑꯃꯒꯨꯝ ꯀꯔꯤꯁꯨ ꯆꯥꯔꯝꯗꯦ ꯑꯁꯨꯝꯅ ꯇꯧꯕ ꯃꯁꯥꯒꯤ ꯃꯇꯧ ꯑꯁꯤꯅ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕ ꯑꯅꯤꯁꯨ ꯇꯞꯅ ꯇꯞꯅ ꯃꯁꯥꯒꯤ ꯑꯁꯣꯏꯕ ꯈꯪꯂꯛꯄꯒꯨꯝ ꯇꯧꯔꯝꯃꯤ ꯃꯈꯣꯏ ꯃꯄꯥ ꯑꯩ ꯏꯁꯥꯒꯤ ꯃꯇꯧ ꯑꯁꯤ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯏꯁꯥꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏꯅ ꯄꯤꯔꯤꯕ ꯆꯩꯊꯦꯡ ꯑꯁꯤ ꯍꯦꯟꯃꯜꯂꯕ ꯃꯥꯜꯂꯦ ꯂꯥꯟꯖꯗ꯭ꯔꯕꯤ ꯏꯃꯧ ꯑꯗꯨꯕꯨꯁꯨ ꯑꯩꯈꯣꯏꯅ ꯀꯌꯥꯗ ꯊꯤꯅ ꯇꯧꯕꯤꯔꯤꯕ ꯆꯨꯝꯃꯤ ꯑꯩꯈꯣꯏꯗꯤ ꯃꯤꯑꯣꯏꯕ ꯃꯔꯛꯇ ꯁꯥ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯁꯤꯅꯤ ꯑꯩ ꯏꯁꯥꯒꯤ ꯃꯇꯧꯁꯦ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯍꯌꯦꯡꯗꯤ ꯑꯩ ꯏꯃꯧꯒꯤ ꯃꯐꯝꯗ ꯂꯥꯜꯂꯦ ꯍꯥꯏꯖꯔꯨꯒꯅꯤ ꯏꯁꯥꯅ ꯐꯃꯨꯡꯗ ꯑꯌꯣ ꯁꯩꯅꯥ ꯈꯥꯡꯂꯤꯕ ꯆꯥꯗꯅꯛꯇ ꯂꯩꯔꯤꯕꯁꯦ ꯑꯩꯅ ꯃꯇꯤꯛ ꯆꯥꯗꯕꯤ ꯃꯃꯥ ꯑꯃ ꯑꯣꯏꯔꯤꯕꯒꯤꯅꯤ ꯃꯁꯤꯒꯤ ꯁꯃꯥꯖ ꯑꯁꯤꯗ ꯑꯅꯦꯝ ꯑꯋꯥꯡꯒꯤ ꯊꯥꯛ ꯈꯥꯏꯔꯨꯕ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡ ꯌꯦꯡꯕ ꯉꯝꯂꯨꯗꯕ ꯑꯩꯈꯣꯏ ꯃꯉꯥꯏꯔꯦ ꯍꯥꯏꯅ ꯈꯜꯂꯨꯕ ꯅꯥꯄꯜ ꯑꯁꯤꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯃꯤꯒꯤ ꯃꯤ ꯆꯞ ꯃꯥꯟꯅꯩ ꯑꯃꯅ ꯑꯃꯕꯨ ꯍꯟꯊꯅ ꯈꯛ ꯌꯦꯡꯂꯣꯏꯗꯕꯅꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯑꯁꯤꯒꯨꯝꯕ ꯐꯤꯕꯝ ꯑꯁꯤꯗ ꯂꯩꯔꯤꯕꯁꯦ ꯊꯥꯛ ꯈꯥꯏꯔꯨꯕꯗꯨꯅ ꯊꯣꯛꯂꯤꯕꯅꯤ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯈꯣꯝꯕ ꯑꯃꯗꯤ ꯁꯥꯈꯤ ꯃꯃꯧꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯁꯥꯈꯤꯅ
ꯂꯥꯡꯂꯦꯟ ꯂꯥꯡꯂꯦꯟ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯈꯅꯥ ꯑꯣꯠ ꯏꯃꯥ ꯐꯕ ꯀꯗꯣꯝ ꯆꯠꯄꯤꯔꯨꯕꯅꯣ ꯅꯃꯧꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯩꯒꯗꯕ ꯋꯥꯠꯄꯤꯔꯤꯕ꯭ꯔꯥ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯂꯩꯔꯤꯕꯒꯦ ꯏꯃꯧ ꯏꯕꯦꯝꯃ ꯉꯁꯤꯗꯤ ꯏꯃꯧꯒꯤ ꯅꯈꯣꯡ ꯀꯣꯟꯗꯨꯅ ꯂꯥꯜꯂꯦ ꯍꯥꯏꯖꯔꯕꯁꯨ ꯑꯩꯈꯣꯏꯒꯤ ꯂꯪꯖꯈꯤꯕ ꯏꯔꯥꯜꯗꯤ ꯀꯣꯛꯄ ꯉꯝꯂꯣꯏ ꯍꯥꯏꯕ ꯈꯪꯏ ꯑꯗꯨꯕꯨ ꯏꯃꯧꯅ ꯅꯅꯦꯝꯃꯃꯗꯤ ꯅꯀꯨꯒꯤ ꯉꯥꯛꯄꯤꯐꯝ ꯊꯣꯛꯇ꯭ꯔꯕ ꯏꯔꯥꯜꯁꯦ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯊꯣꯏꯕꯗꯣ ꯍꯧꯖꯤꯛ ꯅꯥꯗꯨꯅ ꯂꯩꯔꯦ ꯆꯥꯎ ꯊꯛꯎ ꯍꯥꯏꯕꯁꯤ ꯌꯥꯈꯤꯗ꯭ꯔꯦ ꯅꯪꯅ ꯑꯃꯨꯛꯇ ꯅꯄꯨꯔꯣꯏꯕꯒꯤ ꯊꯋꯥꯏ ꯀꯜꯂꯣꯏ ꯏꯕꯦꯝꯃ ꯏꯃꯧꯒꯤ ꯃꯐꯝꯗ ꯂꯪꯖꯈꯤꯕꯗꯨꯅ ꯉꯁꯤꯗꯤ ꯑꯩꯈꯣꯏꯁꯨ ꯆꯩꯅꯥ ꯐꯪꯂꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯈꯟꯗ꯭ꯔꯕꯁꯨ ꯅꯄꯨꯔꯣꯏꯕꯒꯤ ꯈꯟꯗꯨꯅ ꯑꯃꯨꯛꯇꯗꯤ ꯍꯜꯂꯛꯈꯣꯏ ꯏꯃꯧ ꯏꯕꯦꯝꯃ ꯇꯥꯗꯕ ꯏꯆꯦꯒ ꯀꯩ ꯊꯥꯡꯂꯕ ꯃꯐꯝ ꯑꯁꯤ ꯂꯥꯛꯄꯗꯤ ꯀꯔꯤꯅ ꯊꯧꯒꯜ ꯇꯧꯖꯒꯅꯤ ꯂꯩꯍꯥꯎ ꯃꯃꯥꯡꯉꯩ ꯇꯥꯗꯅ ꯇꯧꯈꯤꯕ ꯀꯌꯥꯗꯣ ꯍꯧꯖꯤꯛꯇꯤ ꯀꯥꯎꯊꯣꯛꯅꯗꯨꯅ ꯑꯃꯠꯇ ꯑꯣꯏꯅ ꯅꯨꯡꯁꯤꯅꯅ ꯂꯩꯔꯁꯤꯗꯣ ꯃꯃꯥꯡꯉꯩ ꯑꯩꯈꯣꯏꯅ ꯋꯥꯈꯜ ꯊꯦꯟꯗꯨꯅ ꯂꯪꯖꯈꯤꯕꯁꯤꯡꯗꯣ ꯅꯈꯣꯏꯅ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯏꯀꯥꯏꯒꯤ ꯄꯨꯝꯕ ꯊꯥꯗꯣꯛꯇꯨꯅ ꯍꯥꯏꯖꯔꯤꯕꯁꯤꯅꯤ ꯇꯧꯍꯩꯗꯤ ꯇꯥꯗ ꯂꯥꯜꯂꯦ ꯍꯥꯏꯅ ꯆꯪꯖꯔꯛꯄ ꯃꯤꯕꯨ ꯉꯥꯛꯄꯤꯕ ꯉꯝꯕꯒꯤ ꯋꯥꯈꯜꯗꯣ ꯀꯛꯏ ꯊꯥꯡꯕꯤ ꯂꯥꯏꯔꯕꯤ ꯑꯩꯈꯣꯏꯒꯤ ꯏꯐꯝꯗꯗꯤ ꯆꯦꯟꯖꯩ ꯑꯁꯨꯝꯅ ꯂꯥꯡꯂꯦꯟ ꯃꯥꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ ꯇꯥꯊꯣꯏꯕ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯝꯂꯤꯕꯁꯦ ꯑꯩꯅꯗꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯉꯥꯏꯖꯔꯤ ꯑꯗꯨꯕꯨ ꯅꯪꯗꯤ ꯅꯣꯡꯃꯗ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯄꯤꯗꯦ ꯅꯪ ꯌꯥꯝ ꯐꯠꯇꯦ ꯂꯥꯛꯅꯤꯡꯉꯤ ꯑꯩꯁꯨ ꯅꯪꯕꯨ ꯂꯧꯕ ꯑꯗꯨꯕꯨ ꯏꯃꯥ ꯄꯥꯕꯒꯤ ꯑꯀꯟꯕ ꯋꯥꯍꯩꯅ ꯑꯩ ꯈꯣꯡ ꯊꯥꯡꯕ ꯉꯝꯈꯤꯗꯕꯅꯤ ꯑꯩ ꯅꯪꯕꯨ ꯊꯥꯖꯩ ꯅꯪ ꯂꯥꯜꯂꯦ ꯍꯥꯏꯕ ꯈꯪꯏ ꯑꯗꯨꯕꯨ ꯃꯇꯥꯡꯅ ꯃꯇꯝꯅ ꯅꯪꯕꯨ ꯃꯇꯝ ꯆꯥꯅ ꯑꯩꯅ ꯂꯧꯕ ꯂꯥꯛꯄ ꯉꯝꯈꯤꯗ꯭ꯔꯦ ꯃꯗꯨꯒꯤꯗꯃꯛ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯂꯥꯡꯂꯦꯟꯕꯨ ꯃꯅꯦꯝ ꯑꯃꯗꯤ ꯃꯈꯨ ꯑꯅꯤꯅ ꯃꯆꯥ ꯅꯤꯉꯣꯜ ꯑꯃꯒꯨꯝ ꯂꯨꯅ ꯇꯧꯕꯤꯈꯤ ꯑꯁꯨꯝꯅ ꯊꯣꯏꯕ ꯃꯥꯁꯨ ꯑꯃꯥꯏꯕ ꯀꯧꯗꯨꯅ ꯑꯃꯗꯤ ꯂꯥꯡꯂꯦꯟꯅ ꯅꯤꯡꯊꯤꯅ ꯁꯦꯕꯥ ꯇꯧꯕꯗꯒꯤ ꯃꯁꯥꯗꯨ ꯇꯞꯅ ꯇꯞꯅ ꯀꯟꯈꯠꯂꯛꯂꯝꯃꯤ ꯁꯣꯝꯅ ꯂꯦꯝꯕꯤ ꯃꯥꯁꯨ ꯃꯕꯨꯡꯅ ꯊꯧꯕ ꯍꯣꯏꯗ ꯆꯠꯇꯨꯅ ꯉꯥꯡꯉꯤ ꯍꯥꯏꯕ ꯈꯪꯂꯛꯄꯗꯒꯤ ꯂꯦꯝꯕꯤꯅ ꯃꯔꯩ ꯇꯧꯗꯨꯅ ꯊꯧꯕ ꯑꯃꯗꯤ ꯂꯦꯝꯕꯤ ꯆꯦꯜꯂꯝꯃꯤ ꯑꯁꯨꯝꯅ ꯆꯦꯟ ꯆꯣꯡ ꯇꯧꯔꯕꯗ ꯏꯃꯨꯡ ꯃꯅꯨꯡ ꯇꯧꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯑꯗꯨꯃꯛ ꯂꯨꯍꯣꯡꯂꯝꯃꯤ ꯑꯁꯨꯝꯅ ꯍꯥꯟꯅ ꯌꯥꯅꯗꯕ ꯀꯌꯥ ꯂꯩꯔꯝꯂꯕꯁꯨ ꯍꯧꯖꯤꯛꯇꯤ ꯉꯥꯏꯁꯦꯟ ꯑꯣꯏꯅꯔꯕꯅꯤꯅ ꯍꯔꯥꯎ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯄꯥꯟꯅꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯂꯥꯡꯂꯦꯟ ꯃꯥꯅ ꯑꯈꯥꯡ ꯀꯟꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯅ ꯀꯣꯟꯅꯊꯪꯗ ꯃꯅꯦꯝ ꯃꯀꯨꯒꯤ ꯃꯤꯅꯨꯡꯁꯤ ꯃꯈꯥꯗ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯕ ꯐꯪꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯃꯈꯣꯏ ꯑꯅꯤꯁꯨ ꯑꯍꯦꯟꯕ ꯍꯥꯏꯕꯗꯨ ꯊꯥꯗꯣꯛꯇꯨꯅ ꯍꯤꯡꯕ ꯇꯝꯈꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯄꯨꯝꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ